ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯅꯣꯡꯃꯤꯟꯅꯁꯤ ꯍꯔꯥꯎꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯉꯁꯤꯁꯨ ꯉꯔꯥꯡꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯝ ꯀꯣ ꯅꯦꯠ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯍꯧꯖꯤꯛ 9:20 ꯇꯥꯔꯦ ꯁꯤꯅꯦꯃꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯂꯥꯛꯄꯤꯔꯣ ꯃꯉꯣꯟꯗꯒꯤ LBCꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ LBꯕꯨ ꯍꯧꯔꯕ 이चin 이나우 ma'am kerang lagi kung nga doon eh ang boleh ko noon eh Oja, Hare Krishna, ako dyan uli nga si Diya Hamog tada, ay hakam ko. Nga si Diya ako dyan, hanan nagtore, ay hakam dyan mo, ubusida ako dyan. Jadi tu kan tu ni. Oja, saya sing cabi dah oja. Oja, saya sing cabi dah bro. Masih dia khoja lak pak hanan uli. Ay hakam dyan mo, ubusida oja hanu oba kayo. Tunggu lekon nu ni. Nu ni, ipa. Oja LB hầu rồi bên em, phăm ba hầu bất gì đó qua, hết ta cam trở lại nè bà.
ꯁꯨꯝ ꯃꯉꯣꯟ ꯐꯝꯅ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯩꯝ ꯇꯧꯔꯣꯏꯕꯀꯣ ꯂꯥꯏꯐꯁꯦ ꯍꯧꯔꯖꯥꯏꯗ ꯀꯝ ꯆꯠꯂꯅꯦꯕꯀꯣ ꯅꯈꯤꯠꯇꯕ ꯑꯩꯈꯣꯏ ꯃꯝꯆꯧꯗꯣ ꯆꯍꯤ 53 ꯁꯨꯔꯝꯅꯤ 53 ꯁꯨꯔꯝꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯆꯍꯤ 60 ꯑꯩꯈꯣꯏ ꯃꯃꯥ 62 ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯈꯔ ꯀꯥꯟꯅꯩ ꯍꯥꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯏꯕ ꯗꯦꯠ 14ꯁꯦ ꯑꯩꯈꯣꯏ ꯃꯝꯆꯧꯒꯤ ꯁꯣꯔꯥꯠꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣ ꯑꯣꯖꯥ ꯍꯣꯏ ꯂꯦꯡꯒꯥꯅꯦ ꯍꯥꯏꯔ ꯑꯣꯏꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯆꯍꯤ ꯆꯠꯄ ꯃꯤ ꯅꯠꯇꯦ ꯆꯍꯤ ꯆꯠꯄ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯏꯕ ꯗꯦꯠ 14ꯁꯤꯒ ꯃꯥꯒꯤ ꯁ꯭ꯋꯥꯗ ꯀꯔꯃ ꯊꯣꯛꯑꯦ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯁꯨ 1966ꯇ ꯄꯣꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯃꯆꯧꯗꯨꯁꯨ ꯂꯦꯡꯒꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯅꯍꯥꯟ ꯃꯥꯏ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯇꯨ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯃꯤꯒꯤ ꯃꯇꯝ ꯌꯧꯔꯗꯤ ꯀꯅꯥꯁꯨ ꯐꯥꯕ ꯊꯤꯡꯕ ꯄꯨꯟꯕ ꯉꯝꯗꯦꯀꯣ ꯑꯣꯖꯥ ꯂꯣꯏꯅ ꯆꯠꯈꯤꯗꯧꯃꯛꯇꯅꯤ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯈꯤꯇꯪ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯗꯕꯗꯣ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯅ ꯊꯥꯡꯒꯠꯇ꯭ꯔꯕꯀꯣ ꯃꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯗꯕ ꯎꯔ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯎꯗꯨꯒ ꯑꯩꯅ ꯊꯥꯡꯒꯠꯇꯦ ꯆꯥꯛ ꯆꯥꯔꯦ ꯑꯣ ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡ ꯍꯥꯎꯔꯦ ꯁꯨꯛꯅꯨ ꯇꯨꯀꯠꯆꯩꯗ ꯑꯗꯨꯅꯦ ꯏꯔꯣꯜꯂꯦ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯍꯥꯏꯁꯟꯅꯕ ꯃꯥꯜꯂꯦꯀꯣ ꯏꯔꯣꯟꯕꯗꯣ ꯑꯣꯖꯥ ꯕꯖꯥ ꯕꯥꯖꯤꯒ ꯌꯥꯎꯗ꯭ꯔꯕꯣ ꯑꯣꯖꯥꯒꯤꯁꯦ ꯉꯥꯒ ꯌꯥꯎꯗ꯭ꯔꯕꯣ ꯑꯣꯖꯥꯒꯤꯁꯤꯕꯣ ꯀꯔꯤꯅꯣ ꯍꯀꯥꯝ ꯆꯜꯂꯦ ꯀꯩ ꯂꯝꯒꯤꯅꯣ ꯄꯤ ꯑꯩꯆ ꯔꯥꯎꯒꯤꯗꯤ ꯉꯥ ꯑꯣꯏꯔꯅꯤ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯨꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯤ ꯑꯩꯆ ꯀꯩ ꯂꯝꯒꯤꯅꯣ ꯀꯅꯥꯗ ꯍꯪꯕꯤꯕꯅꯣ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯤꯕ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯄꯤ ꯑꯩꯆ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯔꯤꯄꯤ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯂꯥꯛꯕꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ
ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯟꯅꯦꯛ ꯇꯧꯕꯤꯌꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯪꯗꯅ ꯍꯪꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯎ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩ ꯅꯍꯥꯟ ꯂꯩꯔꯛꯄ ꯉꯥꯁꯤꯡꯅꯤ ꯑꯣꯖꯥ ꯅꯍꯥꯟ ꯂꯩꯔꯛꯄ ꯉꯥꯁꯤꯡ ꯊꯣꯡꯕ ꯑꯩꯈꯣꯏ ꯄꯤ ꯑꯦꯁ ꯀꯩꯗꯧꯔꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯗꯥꯏ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯪꯕꯤꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯁꯟꯇ ꯀꯨꯃꯥꯔꯗ ꯍꯪꯕꯤꯕ꯭ꯔꯥ ꯈꯨꯝꯕꯤꯔꯛꯎ ꯂꯥꯛꯑꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯦꯜꯂꯣ ꯇꯨꯝꯗ꯭ꯔꯤꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯦ ꯅꯣꯏ ꯆꯥꯔꯕꯣ ꯑꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯅꯔꯤ ꯃꯥꯝꯇꯣꯟ ꯁꯨꯗꯣꯟ ꯂꯥꯛꯄ꯭ꯔꯣ ꯀꯤꯔꯥ ꯄꯥꯏꯔꯣ ꯑꯣ ꯑꯇꯩꯗꯤ ꯀꯃꯥꯏ ꯀꯃꯥꯏꯅ ꯏꯟꯗꯣꯆꯥꯍꯣꯏ ꯂꯥꯛꯑꯝꯕ꯭ꯔꯥ ꯉꯁꯤ ꯃꯥꯟꯗꯣꯞꯀ ꯈꯜꯂꯕꯣ ꯁꯨꯃꯥꯡꯗ ꯈꯜꯂꯤꯔꯣ ꯀꯅꯥ ꯀꯩꯅꯣ ꯈꯨꯟꯒꯤ ꯃꯤ ꯂꯥꯛꯄ꯭ꯔꯣ ꯈꯟꯕ ꯀꯔꯤ ꯊꯪꯅ ꯇꯥꯔꯥꯏꯗꯤ ꯀꯃꯥꯏꯅ ꯂꯛꯈꯤꯃꯅꯤ ꯂꯛꯈꯤꯃꯅꯤ ꯍꯥꯏꯕ ꯂꯛꯈꯤꯃꯅꯤ ꯑꯗꯨꯝ ꯅꯣꯏ ꯃꯅꯥꯛꯇꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥ ꯀꯅꯥ ꯂꯩ ꯅꯪꯅꯦ ꯃꯥꯝꯇꯣꯟꯅꯦ ꯑꯗꯩꯗꯤ ꯁꯟꯖꯣꯏꯁꯤ ꯇꯥꯡ ꯀꯌꯥ ꯇꯥꯔꯦ ꯍꯌꯦꯡꯅꯤꯀꯣ ꯍꯌꯦꯡ ꯇꯥꯡ 3 ꯍꯌꯦꯡ ꯐꯝꯃ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯁꯩ ꯀꯌꯥ ꯍꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯌꯦꯡ ꯅꯪ ꯃꯤ ꯂꯥꯛꯀꯗꯣꯏꯗꯣ ꯗꯈꯤꯅꯥ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯣ ꯑꯗꯨꯅꯤ ꯍꯪꯉꯤꯁꯦ ꯃꯤꯁꯤꯡꯗꯣ ꯈꯪꯉꯗꯤ ꯍꯌꯦꯡ ꯃꯗꯨ ꯗꯈꯤꯅꯥ ꯇꯧꯒꯗꯕꯅꯤ ꯐꯤꯔꯣꯏ ꯊꯥꯒꯗꯕꯅꯤ ꯃꯁꯤꯡꯗꯣ ꯈꯪꯉꯗꯤ ꯐꯩꯗꯅ ꯍꯤꯆꯥꯞꯇꯣ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯪꯉꯤꯅꯦ ꯑꯩꯅ ꯚꯥꯏꯅ ꯍꯪꯉꯤꯁꯦ ꯍꯌꯦꯡ ꯃꯤꯗꯣ ꯅꯪ ꯍꯌꯦꯡ ꯌꯥꯝꯃ ꯈꯪꯗꯦ ꯂꯤꯛꯄ ꯈꯪꯗꯦ ꯗꯈꯤꯅꯥ ꯇꯧꯒꯗꯕꯅꯤ ꯍꯤꯆꯥꯞ ꯑꯃꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯀꯃꯥꯏꯅ ꯍꯪꯉꯤꯁꯦ ꯍꯌꯦꯡ ꯆꯥꯛ ꯌꯥꯎꯒꯗ꯭ꯔꯣ ꯀꯅꯥ ꯌꯥꯎ ꯍꯥꯏꯕ ꯑꯧ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯈꯪꯗꯕ ꯕꯥꯔꯣ ꯍꯦꯛꯇꯥꯏꯕꯨ ꯃꯣꯏ ꯀꯝꯕ ꯁꯨꯔꯨꯛ ꯄꯊꯥꯗꯒꯤ ꯃꯣꯏ ꯍꯣꯖꯥꯏꯗꯒꯤ ꯂꯥꯛꯀꯗꯣꯏꯔꯣ ꯁꯟꯖꯣꯏꯗꯣ ꯃꯣꯏ ꯀꯔꯝꯕ ꯗꯤꯃꯥꯄꯨꯔꯗꯒꯤ ꯍꯣꯖꯥꯏꯗꯒꯤ ꯂꯥꯛꯀꯗꯣꯏꯔꯣ ꯃꯣꯏ ꯑꯍꯜ ꯂꯃꯟꯗꯨꯕꯣ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯀꯩꯅꯣ ꯃꯐꯝꯗ ꯃꯤꯅ ꯉꯝꯖꯗꯕ ꯄꯣꯠꯇꯨꯗꯤ ꯀꯔꯤꯒꯤ ꯅꯝꯐꯨꯗ ꯕꯥꯏꯐꯣꯁꯇ ꯃꯣꯏ ꯆꯥꯛ ꯇꯧ ꯍꯥꯏꯈꯤꯗꯨꯅꯣ ꯃꯤꯒꯤ ꯀꯟꯗꯤꯁꯟꯗꯣ ꯃꯣꯏ ꯈꯪꯗ꯭ꯔꯣ ꯃꯤ ꯃꯌꯥꯝ ꯆꯥꯛ ꯊꯩ ꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯆꯅꯤ ꯄꯤꯖꯤ ꯆꯍꯨꯝ ꯄꯤꯖꯩꯅ ꯑꯩꯁꯨ ꯄꯤꯖꯔꯗ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯦ ꯃꯣꯏ ꯈꯪꯉꯤ ꯃꯤ ꯈꯪꯅ ꯈꯪꯅ ꯀꯩ ꯃꯣꯏ ꯆꯥꯛ ꯇꯧ ꯍꯥꯏꯒꯗꯣꯏꯅꯣ ꯆꯥꯎꯈꯠꯇꯕ ꯑꯗꯨꯕꯨ ꯃꯣꯏ ꯆꯥꯛ ꯆꯥ ꯐꯪꯗ꯭ꯔꯖꯥꯠꯂꯣ ꯑꯌꯨꯛꯇꯕꯨꯗꯣ ꯆꯥꯛ ꯆꯥꯛꯈꯣ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯆꯦꯡꯄꯥꯛꯇꯣ ꯀꯤꯂꯣ ꯑꯅꯤꯔ ꯀꯩꯅꯣ ꯂꯧꯔꯒ ꯍꯥꯏꯗꯤ ꯎꯔꯨꯝ ꯍꯥꯏꯗꯣꯛꯑꯒ ꯇꯧꯕꯗꯤ ꯀꯥꯏꯗꯦꯗꯅ ꯄꯨꯡ ꯌꯦꯁꯥ ꯍꯣꯏꯁꯨ ꯄꯨꯡ 12 ꯕꯥꯔꯣꯗꯤ ꯇꯥꯒꯗꯧꯅꯦꯕꯀꯣ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯍꯋꯥꯏ ꯀꯤꯂꯣ 3 ꯇꯧꯔ ꯈꯦꯆꯤ ꯍꯧꯕꯁꯨ ꯈꯥꯎꯗꯦ ꯆꯥꯛ ꯊꯣꯡ ꯇꯥꯔꯗꯤ ꯍꯤꯟꯖꯥꯡ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯈꯦꯆꯤ ꯀꯌꯥꯝ ꯍꯧꯗꯣꯏꯕ
아 케지 골프원인데 누구 양도 보고 미기 안 짜도 입어도 미장해 뭐 짜라니네 아 미장해 뭐 누구 양나 뭐 토거 있다게 쳐줘야 뭐 저떡 레이레 초 전에 비오래 초 미도 이행 따버니 좀 중대 뭐 동네 또 따버니 이 전에 비네 하이드나 해다 떠오르더러 애기 비빔도 이행가 떠오르더니 애 미신제 아 짤루르미나 부사팅이미나 뭐시 자는 비빔 자들이나 와 따레나 뭐시 아절로 할라 떠오르미네 뭐 비빔시 떠오른다 자서 콤 떠오르가 하디 저막 저코 뭐 비스쿠범 자주 뭐 그이 떠오르게도 뭐 자대 봐 아도니 아 그런데 피게 마 피게세 Surah Tantra Marini. Kesi Golfu ni hong này. 이건 여자는 너무 어쩌거든요. 어와보다 다 보냐. Tantra Marini Surah ni. Sana di pacalu selalu laku juga. Gaya gaya di abdan itu sambil songat tu. Sari. Jadi ngai kilo tu. 그래서 우리 다 버리냐 보도 만데도 해가봐. Kalau saya mau beli dia aja. Kana dengan noi. Ini surat itu ni kena di sini. Saya lagi jangan di dalam lagi cepat dah beli orang. Hayang kena cakap ni ICT. Tu kena lagi sudah meniji mau nubi ah naik berah. Ranum hai cakap ni hai. Kena saya. Khajai tu ni ke? Ada khajai dia gini aja kiam thang lagi. Kau nak tu putih hari. Dia nak kiam tak ada mina. Adi brand dulu cepat orang muda orang juga. Mau ini nak thara lagi. Tidak putih ini dia. Dah ada ujar lesu hari ini ujar ham tidak lesu. Macam mana tidak lesu? Kek susah pang mau. Kita yang sini tu saya tanya yang ada cepet cepet. Làm giàu đó là thế. Cái này là magi có cái số rồi magi có nguồn của magi nguồn thì cái ca là nhiều anh mình hai cái này nguồn người ta magi nguồn nó có tạo không là bạn Mama lang nó ni. chạy xin xa đấy mà Lang tu cakap ni mana? ngang hữu thế thôi thế nào Lang ni mana? nó còn là Ay.
ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯃꯁꯤꯡꯗꯨ ꯁꯨꯔ ꯂꯣꯏꯔꯦ ꯌꯥꯝ ꯆꯥꯎꯔꯒꯗ ꯅꯠꯇꯦ ꯃꯥꯒꯤ ꯅꯤꯌꯣꯝꯗꯣ ꯀꯥꯏꯗꯅꯕ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯎꯙꯥꯔ ꯑꯣꯏꯈ꯭ꯔ ꯂꯣꯏꯔꯦ ꯅꯣꯏꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯠꯇꯅ ꯅꯣꯏ ꯂꯩꯍꯧꯗꯣꯏ ꯅꯣꯏꯗꯨ ꯑꯗꯨ ꯖꯍꯥ ꯇꯍꯥ ꯌꯦꯟꯊꯣꯛ ꯈꯣꯠꯇꯣꯛꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯦ ꯖꯍꯥ ꯇꯍꯥ ꯈꯔ ꯀꯩꯅꯣ ꯇꯧ ꯑꯀꯪ ꯑꯌꯦꯛ ꯈꯔ ꯑꯗꯨꯝ ꯇꯧꯊꯣꯛ ꯈꯣꯠꯇꯣꯛꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦꯅꯦ ꯈꯪꯉꯕ ꯅꯪ ꯀꯩꯅꯣ ꯄꯤꯒꯦ ꯍꯌꯦꯡꯒꯤꯗꯣ 이세 저번에 럭키너걸기로 이세 저보다 럭키너걸기로 럭키너걸기네 하러 나하러 나는 같다니다 소라키도 뭐네 석도라 좀 뭐도 그렇다 아까이네 저기 자디 소라도 그 법은 세울루드나 호자기 개솔가이도 뭐네 솔도 뭐 하래 뭐도 뭐 아직도 뭐도 뭐 ዳకంగని 너무나 하이라가니나 하파도 소라다디 팔라트루 레퍼라니 소라다 팔라트루 무궁콩바 기도마푸 yung na nang isa doon na kalimutan dahil manaka lalagi di sa padaga dahil yan yung hindi mamangda siya naga 하영네 선조일로라가네 너 따나로 아디 선조일로 같이 잡으러가네 이셔서 벌써 이번 뿡게비르시 오자 소라티 팔라 따루 거 레파서 강하보 따브로 팔라 따루 무용콩바 기통부 니판 jadi noi baitaga jawrani khangaba punamana phiroi kya changani khokani modu hisab tona khangbo khangaba juga baida hairo phiroi punna kya changani haido bhajana khanaro tara changani tranga changani kun changani haibado do baida hairo khaba moda bhajana nainagadami भागवतो फिरो यदि नंगी सेवा सेवी म्याम लेदना नंगी करियाय निमसेम फुंसेम बगतो अदुगदो फिरो क्याम पुन्ना क्याम चंगनी हाइदो मोइदा अमता हंगो खंगाबा फरा फा हेंगदि करो ले बनिना ngana पथारो इसै मनुंदगा कनो सरामुंदगा जु थपको तौला कनो मामतोनि जु थपरा ꯑꯗ ꯃꯤꯒꯤ ꯃꯪ ꯀꯩꯅꯣ ꯇꯧꯕ ꯒꯥꯏꯗꯣ ꯇꯧꯈ꯭ꯔꯕꯣ ꯆꯥꯛꯀꯗꯥꯅꯦ ꯍꯟꯗꯛꯇꯤ ꯆꯥꯛ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯛꯀꯦꯗꯒ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯑꯣꯏ ꯁꯤꯒꯔ ꯆꯦꯛꯄ ꯇꯦꯛꯇ ꯂꯩꯕꯟ ꯌꯥꯗꯦ ꯂꯣꯏꯅ ꯅꯥꯏꯕ ꯅꯥꯗꯦ ꯅꯥꯏ kare no nang pa bro ke no kai le labo ꯑꯗꯨꯃꯥꯏꯅ ꯃꯄꯨꯟ ꯃꯔꯨꯝꯗꯤ ꯈꯥꯏꯌꯨꯗꯅ ke yung hai ha jiban jiban kana na ma si rai do kana na ma si ai do lakshmani gi masu ni pa ne ma si 이제 나나우도 싸우러보 비가 나나우도 깸 싸우게 pa heng ne nai tu pa sangjoi lo ra ga ne bhamon ne isai sa kanggu khun gi han phan tan na ro khang ba phiroi kaya changani degadi punna tranga changani kun changani trate changani habado baire tang khang lo khambo thamage mapan tara sinipan tadi jadi di gurau tadi hasil itu ini mesin lagi na di gula na le saya nak ada nó làm xíu cái lạc ngoài mày đi tầm ra đây thì là cái này là cái đất trồng tầm ra mà Chú mà cái này trồng
난 그래도 말 밑에 그냥 그냥 하면 뭐 아시나 통해 가야 되기도 해. 아주 와 그게 한 거잖아. 아비 내일 잡고 지금 보이니 빨라리 잡으다. 이제 되게 되게 못 잡이자. 아비자. 그제도 필요는 내 그제도 Yang kenal lagi, halo, wali sana si. Kenal lagi, sino yang lau, wali sana si, support. Kayaknya siya. Untuk kan nune, mawang pusat nune. 찌르좀 Yang kenal lagi. Ngari wah sana si, cek channel ribu. Cek cabalo reading hala oh. Ako jatuh ni kre, ako ja.
아무나 그 비삭 그런 말이 잘못 까오래. Kana lagi chino lagi cendri bita tumina sum erbi yeng le dira la sasang kadagi nangare lai thaba ga mai ta lap kun ko ngasi di masuk ubit Surah cerketera net jadre oja net jam nungaite hoi oja khalimi khangde tawrise khungbom mamani aisu sonasu isaigi kano leiba de tomtaga oibane sum khalimi oja hayeng CST sanjuini kay lamdano oja kanoni khogi dimapur somda suru pathar kaido Lakshinagar kaido ja taramuni ko Lakshinagar ka haiba dugani ghatni suru pathar district haitare Golaghat district Dimapur ko chakadomi suru pathar haiba jengsan station dugi angkamulpa humtra bhara oi mare Lakshinagar adugani ja
ꯃꯅꯝ ꯊꯥꯞꯄ ꯀꯥꯏꯁꯦ ꯑꯣꯖꯥ ꯋꯥ ꯍꯧꯕꯅꯤꯗ ꯑꯥꯎ ꯃꯩꯇꯩ ꯇꯥꯏꯌꯦ ꯑꯣꯖꯥ ꯗꯤꯃꯥꯄꯨꯔ ꯀꯥꯏ ꯇꯥꯕꯤꯅꯤꯀꯣ ꯗꯤꯃꯥꯄꯨꯔ ꯃꯩꯇꯩ ꯇꯥꯏ ꯁꯨꯔ ꯄꯊꯥꯔ ꯃꯩꯇꯩ ꯃꯇꯅꯤ ꯃꯗꯒꯗꯤ ꯎꯔꯥꯡꯘꯥꯠ ꯀꯥꯏꯅ ꯂꯩꯔꯤ ꯑꯗꯨꯗꯒꯤꯗꯤ ꯂꯛꯈꯤꯅꯒꯔ ꯀꯥꯏꯁꯤ ꯌꯨꯝꯅꯥꯛ ꯆꯥꯝꯃꯉꯥ ꯆꯥꯇ꯭ꯔꯦꯠ ꯆꯅꯤꯄꯥꯟꯃꯨꯛ ꯇꯥꯃꯔꯦ ꯃꯩꯇꯩ ꯑꯃꯠꯇꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯂꯨꯄꯥ ꯇ꯭ꯔꯦꯟꯗꯗꯤ ꯂꯨꯄꯥ ꯇꯔꯥ ꯀꯨꯟꯒ ꯂꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯔꯨ ꯄꯊꯥꯔ ꯀꯥꯏꯁꯦ ꯍꯣꯏ ꯅꯥꯒꯥꯂꯦꯟꯅꯤ ꯅꯥꯒꯥꯂꯦꯟꯅ ꯀꯩꯅꯣꯝ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯣꯏꯁꯦ ꯅꯍꯥꯟ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯃꯣꯏꯁꯦ ꯁꯨꯔꯨ ꯄꯊꯥꯔ ꯂꯛꯈꯤꯅꯒꯔ ꯃꯥꯅꯦ ꯃꯩꯇꯩ ꯑꯃꯠꯇꯅꯤ ꯑꯣꯖꯥ ꯃꯅꯤ ꯑꯣꯖꯥ ꯑꯁꯥꯝꯅꯤ ꯑꯁꯥꯝꯅꯤ ꯑꯁꯥꯝꯕꯨꯗꯤ ꯑꯁꯥꯝꯅꯤ ꯑꯣꯖꯥ ꯑꯁꯥꯝ ꯑꯣꯏꯔꯁꯨ ꯃꯥ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯥꯝ ꯕꯣꯔꯥꯛ ꯚꯦꯂꯤ ꯍꯥꯏꯅ ꯂꯩꯔꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯍꯥꯏꯅ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯆꯠꯈ꯭ꯔꯦꯅ ꯑꯣꯖꯥ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯩ ꯆꯠꯄ ꯃꯇꯝꯗꯀꯣ ꯗꯤꯃꯥꯄꯨꯔ ꯏꯁꯇꯦꯁꯟꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯁꯨꯔ ꯄꯊꯥꯔ ꯍꯥꯏꯔꯤꯕ ꯏꯁꯇꯦꯁꯟꯁꯦ ꯁꯤ ꯌꯧꯒꯗꯕ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯇꯤ ꯃꯣꯏ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯣꯛꯈꯤꯅꯒꯔ ꯍꯥꯏꯁꯤꯅ ꯑꯃꯅ ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯅꯤ ꯁꯨꯔ ꯄꯊꯥꯔꯗꯒꯤ ꯑꯃꯨꯛ ꯆꯠꯀꯗꯧꯅꯤ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯪꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯛꯈꯤꯅꯒꯔ ꯀꯥꯏꯁꯦ ꯀꯨꯏꯔꯕ ꯈꯨꯟꯅꯤꯗ ꯃꯣꯏꯁꯨ ꯁꯣꯔꯣꯛ ꯄꯊꯥꯔꯗꯁꯨ ꯃꯩꯇꯩ ꯂꯩ ꯎꯔꯥꯡꯘꯥꯠ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯁꯨ ꯃꯩꯇꯩ ꯂꯩ ꯀꯣ ꯑꯣ ꯏꯇꯩꯃ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯇꯔꯥ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯉꯥ ꯊꯣꯡ ꯆꯥꯕ꯭ꯔꯥ ꯑꯩ ꯗꯥꯏꯔꯤꯗ ꯑꯃꯨꯛ ꯄꯤꯔꯛꯑꯝꯒꯦ ꯉꯥ ꯊꯣꯡꯉꯤ ꯑꯣꯖꯥꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯁꯨꯝ ꯉꯥꯏꯅꯔꯝꯕ ꯆꯥꯗꯤ ꯆꯥꯔꯅꯤ ꯁꯨꯝ ꯂꯥꯏꯚꯇ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯂꯥꯛꯇꯕꯗ ꯁꯨꯝ ꯉꯥꯏꯔꯝꯕꯀꯣ ꯇꯔꯦꯠ ꯇꯔꯨꯛ ꯅꯤꯄꯥꯜ ꯇꯔꯥ ꯇꯔꯥꯃꯥꯊꯣꯏ ꯇꯔꯥꯍꯨꯝꯗꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯖꯩ ꯖꯩ ꯇꯥꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ
따라 자신 잡히러봐. 오, 즉시 알아보. 짜들이 얘 따라. 짜겐 또 우리. 있어요. 물론. 참 그런 동안 이렇게 까고 하이따래. 따라 즉시 알아보. 굉장하게 일단 라이트 비로모. 라이트 좀 비로모. 그냥 chạy cô CD Elisa 오늘 떠오래. 와우. Elisa가 빤 거라. Elisa가 빤 거대 하고네. 마네. 하옵니? cô lại tức lo lại tục tập mà lê cô lại tức lo
ꯑꯩ ꯑꯃꯨꯛꯇꯪ ꯊꯣꯛꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯅꯨꯡꯗꯥꯡꯁꯤ ꯀꯥꯏ ꯊꯣꯛꯇꯣꯏꯕ? 또 ꯃꯌꯥꯝ ꯆꯥꯈꯤꯒꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯏꯟꯖꯥꯡ ꯊꯣꯡꯕꯁꯤꯒ ꯂꯩꯔꯦ. ꯊꯣꯛꯎꯔꯣ ꯀꯣꯔꯧ ꯑꯃꯨꯛꯀ ꯆꯪꯉꯧ. ꯀꯣꯔꯧ ꯀꯣ. 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯀꯣ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤ. ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯛꯈꯨꯝ ꯆꯥꯈꯤꯒꯦ. ꯑꯗꯨꯒ ꯆꯥꯅ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤꯀꯣ. 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ. ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ. 이ꯆꯤꯟ ꯏꯅꯥꯎ ꯁꯨꯝ ꯂꯥꯏꯟꯗ ꯂꯩꯃꯤꯟꯅꯁꯤꯀꯣ. 어자 nga싱 어자. 오, 물로 나예. 땅을 끓인 상노. nga 통바. 물로 nga 통은 이제. 물로 짝지 알아봐. ngasi디 짜만나 싱라니꺼. 되네 봐. nga싱 짜만나 싱라니꺼 해. 허 싱하게 때마. 보라 싱하게. nga싱 짜만나 싱하게. 나오세 nga디 또이래. 오자 또이데다 오자 거. 하데 아묵 레가 홈니 머리가 짜바자 뜬데 오자. nga싱 짜라미나 싱라게. ông ấy xin cái hay là kéo bulu là xa đây à cái nhang nó bulu cái nhang nó để lại tôi sao lo bulu cái nhang nó chai đó nga mà sát hồng vậy đó là nga mà sát hồng ba ai cái nga sinh nè nhang là 싫어 nè siang nung ai tine bulu thieng để ngang máy tàu kita nè co kita ngang tham mình xin 9:30 ta tiếng này 9:25 để mình tham vào rồi ấy xe nga mà cha thong cho hao bữa nay bro 가면 심지가 토마토가 합되는 거 그런 통어디 hao bữa nay mày có mày cha cha sunar re ở đâu ra thế cái ba tàng quân gì tụi ni anh này chẳng những xe lo cha chứ lo
ꯌꯨꯝꯊꯪꯅ ꯉꯝꯗꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤꯀꯣ. ꯃꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯗꯤ ꯉꯥꯇꯣꯏꯁꯤꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯀꯣ. ꯆꯥꯛꯈꯣꯝꯗꯣ ꯆꯥꯎꯃꯜꯂꯦ, ꯆꯥꯕꯗ ꯉꯥ ꯑꯣꯏꯖꯕꯅꯤꯅ ꯏꯀꯥꯏꯔꯅꯤ, ꯆꯥꯕꯗ ꯉꯥꯎꯖꯕꯅꯤꯅ ꯏꯀꯥꯏꯔꯅꯤ. ꯏꯇꯩꯃ ꯆꯥꯛꯈꯣꯝꯗꯣ ꯆꯥꯎꯃꯜꯂꯦ, ꯆꯥꯕꯗ ꯉꯥꯎꯖꯕꯅꯤꯅ ꯏꯀꯥꯏꯔꯅꯤ. ꯁꯨꯝ ꯈꯤꯇꯪ ꯆꯥꯒꯦꯅꯀꯣ, ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ ꯏꯇꯩꯃ. ꯆꯥꯛꯈꯣꯝ ꯆꯥꯎꯃꯜꯂꯗꯤ ꯈꯔ ꯄꯤꯍꯜꯂꯒꯦ. ꯀꯁꯥꯔꯣꯝꯗꯅ ꯏꯟꯖꯥꯡ ꯃꯔꯤ ꯂꯩꯍꯧꯔꯤꯕ. ꯀꯁꯥꯔꯣꯝꯗꯅ ꯉꯥꯇꯣꯏꯁꯦ ꯈꯔ ꯋꯥꯠꯂꯤꯗꯀꯣ. ꯆꯥꯅꯕꯗꯤ ꯌꯥꯎꯏꯀꯣ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅꯗꯤ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ. ꯉꯁꯤ ꯑꯌꯨꯛꯇ ꯂꯥꯏꯚ ꯉꯥꯡꯂꯝꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯎꯕ? ꯉꯁꯥꯏ ꯅꯨꯡꯊꯤꯟꯅꯦ, ꯆꯥꯛꯆꯥꯃꯥꯡꯗꯀꯣ. ꯉꯁꯤꯗꯤ ꯏꯁꯩ ꯆꯠꯇꯃꯤꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯏꯁꯩꯗꯣ ꯆꯠꯇ꯭ꯔꯦ. ꯑꯗꯨꯅ ꯑꯩꯅ ꯇꯨꯝꯅꯀꯣ ꯌꯦꯡꯉꯒꯦꯗꯤ ꯅꯦꯠꯁꯦ ꯌꯥꯒꯗ꯭ꯔꯥꯅ ꯇꯧꯕ. ꯊꯥꯔꯝꯃꯒꯗꯤ ꯑꯩꯁꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕꯀꯣ, ꯇꯨꯝꯃꯤ ꯇꯧꯔꯨꯔꯦ. ꯑꯗꯩ ꯆꯥꯛ ꯂꯣꯏꯔ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯤꯗ. ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯀꯣꯔꯧ ꯂꯥꯑꯝꯃ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯅꯤ. ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯃꯜꯂꯦ ꯍꯥꯏꯀꯣ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯁꯨ ꯆꯥꯎꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯅꯕ ꯈꯤꯇꯪ ꯌꯥꯝ ꯆꯥꯒꯦ. ꯇꯨꯝ ꯂꯣꯏꯁꯟꯈ꯭ꯔ ꯃꯥꯜꯂꯦ. ꯍꯣꯏꯌꯦ. ꯁꯨꯝ ꯑꯗꯨꯝ ꯅꯝꯊꯕ ꯃꯤ ꯄꯥꯡꯕ ꯑꯃꯨꯛ ꯎꯏꯊꯕꯀꯣ. ꯑꯗꯨꯒꯩꯗꯤ ꯑꯈꯣꯏ ꯆꯥꯛ ꯂꯣꯏꯔꯛꯇꯅꯅꯦ ꯁꯨꯝ ꯂꯣꯏꯁꯜꯂꯦ. ꯀꯥꯏꯗ? ꯍꯅꯨ ꯆꯥꯛꯊꯣꯛꯈꯤꯅꯤ ꯌꯦꯡꯉꯨ. ꯃꯔꯥꯏꯅ ꯄꯨꯅ ꯆꯠꯆꯈ꯭ꯔꯅꯤ ꯃꯣꯏ. ꯏꯟꯖꯥꯡ ꯃꯌꯦꯠ ꯈꯔ ꯄꯤꯌꯨ ꯂꯥꯎ. ꯀꯥꯏꯗ? ꯍꯧꯗꯣꯡ ꯃꯆꯥ ꯄꯨꯈꯤꯗꯣꯏꯅꯤ. ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯔꯛꯑꯣ. ꯚꯤꯝꯒꯤ ꯆꯥꯛꯈꯣꯝꯅꯤ ꯑꯗꯨꯗꯤ. ꯌꯥꯝ ꯆꯥꯎꯃꯟꯈ꯭ꯔꯕ ꯕ꯭ꯂꯨ? ꯍꯥꯏꯔꯣꯅꯦ. ꯑꯉꯥꯡ ꯑꯃꯗ ꯍꯥꯞꯄꯣ. ꯌꯥꯔꯦ.
블루 얌 짜면 그래 봐 조금더 하 블루 시디 nào cái ngang cái chào kèm cháu đấy bây giờ pihan đó class 8 cả đấy vậy mà tụi nó class 4 cả đấy 5 cả đấy đấy tụi mình tụi nó class 1 Gulu kể va tam gol so mari che hay ne sa selo mari phati nga thong do sum cha bani adudi jam tức li ne oja pi e handuna class 8 để dia jadi mình class 5 tụi mình class 1 cả đi Blue na ha I know Blue like talk di mare ko Nung macam ni di tono. Nung macam ni di. Oh tu. Oh. Jangan tu lah cari tu ni. Nung macam ni boleh mati dah. Di dalam ni. Masuk nang bo. Masuk nang bo nungti nga. Siya bro. Benhok tu. Ture. Screenshot. Thana ba jara di. Nungai do ba. Benhok chắc chắn bo. Benhok hakchang nungai taba pharabo. Ngo kono na sakto. Benhok chắc chắn bo. Benhok ki bahai tahu denge to nong ni.
ꯑꯩ ꯕꯦꯟꯊꯣꯛꯒꯤ ꯉꯁꯥꯏꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯌꯥꯝꯗꯣ ꯌꯥꯝ ꯆꯥꯎꯔꯦꯅꯦ ꯆꯥꯎꯔꯦ ꯕꯦꯟꯊꯣꯛꯒꯤ ꯁꯪꯒꯣꯝ ꯊꯛꯄ ꯐꯪꯉꯝꯃꯔꯣꯏ ꯆꯥꯖꯔꯦ ꯑꯣꯖꯥꯕꯨ ꯑꯣꯏꯃꯥ ꯕꯦꯟꯊꯣꯛ ꯀꯩꯅꯣꯅꯦ ꯅꯁꯨꯗꯨꯕꯨ ꯑꯣꯖꯥꯕꯨ ꯀ ꯍꯥꯏꯕꯅꯤ ꯕꯦꯟꯊꯣꯛ ꯏꯀꯥꯏꯌꯦ ꯍꯨꯏꯗꯣ ꯅꯪ ꯂꯧꯒꯗ꯭ꯔꯣ ꯂꯧꯗꯤ ꯂꯧꯅꯤꯡꯉꯤ ꯕꯦꯟꯊꯣꯛꯒꯤ ꯃꯃꯜ ꯇꯥꯕꯗ ꯀꯤꯔꯦ ꯂꯧꯗꯤ ꯂꯧꯅꯤꯡꯉꯦꯕ ꯕꯦꯟꯊꯣꯛꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯃꯜ ꯇꯥꯕꯗ ꯀꯤꯔꯦ ꯅꯁꯨꯒꯤ ꯅꯥꯝ ꯁꯣꯜꯂꯤꯁꯦ ꯃꯃꯜ ꯇꯨꯅꯗꯦ ꯃꯥ ꯃꯥꯏ ꯑꯄꯥꯝꯕ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯃꯥꯅ ꯑꯉꯝꯕ ꯇꯧꯕ ꯑꯗꯨꯝ ꯄꯨ ꯂꯥꯛꯄ ꯄꯤꯔꯛꯇ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯃꯆꯨꯗ ꯍꯨꯏ ꯄꯤꯕꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣꯅꯦ ꯄꯥꯏꯕꯨ ꯀꯔꯤꯒꯤ ꯀꯥꯔꯤꯅꯣ ꯍꯥꯏ ꯑꯗꯣ ꯕꯦꯟꯊꯧꯗꯤ ꯍꯥꯏꯗꯤ ꯑꯃꯗ ꯂꯨꯄꯥ 1,000 ꯌꯣꯟ ꯂꯣꯏꯈ꯭ꯔꯃꯤꯅ ꯀꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯣꯡꯉ ꯂꯧꯗꯣꯔꯤꯗꯣ ꯕ꯭ꯂꯨꯅ ꯀꯩ ꯍꯥꯏꯕ ꯇꯥꯡꯈꯨꯜ ꯕꯦꯟꯊꯧꯁꯦ ꯅꯤꯄꯥꯔ ꯅꯨꯄꯤꯔ ꯕꯦꯟꯊꯧꯅ ꯈꯨꯝꯃꯦꯗꯣ ꯍꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯌꯦꯡꯉꯦꯗꯅ ꯕ꯭ꯂꯨ ꯅꯪꯅ ꯍꯪꯕꯂꯨꯗꯤꯉꯩ ꯕꯦꯟꯊꯧꯅ ꯍꯥꯟꯅ ꯍꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯕ꯭ꯂꯨ ꯕꯦꯟꯊꯧꯅ ꯈꯨꯝꯃꯤꯁꯦ ꯌꯦꯡꯉꯨ ꯑꯩ ꯍꯣꯃꯣꯅꯤ ꯍꯥꯏ ꯑꯩ ꯍꯣꯃꯣꯅꯤ ꯃꯆꯨꯗ ꯄꯤꯅꯤ ꯃꯄꯤꯗꯣ ꯕꯦꯟꯊꯧ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯨꯏꯒ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯆꯨꯗ ꯄꯤꯅꯤ ꯃꯄꯤꯗꯣ ꯍꯥꯏ ꯕꯦꯟꯊꯧ ꯑꯩ ꯃꯄꯤꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯕꯦꯟꯊꯧ ꯃꯄꯤꯗꯣ ꯂꯧꯔꯣꯗꯦ ꯆꯥ ꯍꯥꯎꯗꯣꯏ ꯆꯥ ꯍꯥꯎꯅꯔꯤ ꯕꯦꯟꯊꯧ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯑꯩ ꯃꯆꯥ ꯂꯧꯒꯦ ꯕ꯭ꯂꯨ ꯀꯩꯗꯧꯔꯦ ꯅꯪ ꯕꯦꯟꯊꯧꯗꯣ ꯅꯨꯄꯤꯔ ꯅꯤꯄꯥꯔ ꯍꯪꯉꯒ ꯕꯦꯟꯊꯧꯅ ꯈꯨꯝꯃꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤ ꯃꯥꯅꯦ ꯉꯁꯥꯏꯗꯩ ꯀꯅꯥ ꯍꯨꯏ ꯂꯧꯅꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏ
야되네. 그냥 끓이가노 자리도 맨날 가식니 가식 맨날 자르 봐. 그 맨날 자르 봐. 물이 레이브라 어멈라 물이 라브라 어블로 맨날 항의 물이 라브라 몸라 물이 라브라 몸라 구멍들아 불러 깨져오랴 맨날 항의도 물 따브로 맨날 항의 물이 라브라 몸라 Masudi labasu amombasu nati mayan bulu kaca gini bendon hari ba masudi labasu amombasu nati mayan bulu này hi vậy. Khôi bên thấu thì hành vi số màu na số màu số lấy sai mà ra số lấy sai biết số bị số lấy sai bị ấy số khare ꯇꯣꯝꯕꯤꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯩ ꯍꯧꯔꯦ ꯑꯗꯨꯅꯦ ꯕꯨꯂꯨ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯕꯦꯟꯗꯧꯁꯤꯅꯅꯦ ꯃꯧꯁꯨ ꯍꯅꯨꯕꯤꯁꯨ ꯑꯗꯒꯤꯗꯤ ꯃꯧ ꯅꯍꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯨ ꯃꯌꯥꯏꯗꯨꯁꯨ ꯈ꯭ꯋꯥꯏꯗꯩ ꯇꯣꯝꯕꯤ ꯃꯦꯗꯤꯌꯝ ꯑꯩꯈꯣꯏꯒꯤ 18 ꯏꯌꯥꯔ ꯁꯨꯕꯤꯗꯨꯅꯤ ꯑꯩꯈꯣই ꯕꯦꯟꯗꯧꯁꯦ Bulu khambane koi bedau se hanubi mau naha mau mayai oiba lesabi su macha sun taba lesabi mayai sun taba lesabi alibi sun taba khare mayai oiba chana ba jaba ai chahi 35 su biduni bedau ke daure hui songom thai ba
biển thấu thôi biển thấu cái đời tôi mình lệ hả wow Hare Krishna oja aibu ngayak changlakpa jagadro imai pe ite mang hatangi nate bo su sang le bi jani su sang 다귿자리 아기 이때마 아기 엘비드 장비보다 먹다 하니야는 다귿자리 라이트 비오 너희들이 그냥 짤 벤도시야 레샤링이다 마삭 테람 모이보 아이 벤도시에 레샤링이다 마삭 테람 모이보 아이 좀미 마삭 테데 벤도는 하하하 떠오르지 그 벤도 쿠파점니 그 벤도 파디 파제바고 아두거네 아 머북지에라만 루디 그 벤도시 강아봐 블루 따브라 그 벤도 좀 파이야바고 뭉시에 보니 아이도 그 벤도 도 ngauri 아두가 그 벤도시 머북지에 루디 아 블루 아코 이때마 라이크 또 비람모 이때마 그리 hinjang chai 벤도시야 한국만 Mitra Faudi Jog Joge Mitra Faudi Jog Mitra cái mai Mitra thì làm thầm đi rồi Pung anh bao jog yo mà su lại đi Salam đại đã tàu rồi kìa nghe cọc thuốc này hẳn là tập sân luôn Blue tab bro khôi biển thấu xe mà sắp phải bani anh mà xuống ngao đi tôi cái nè mà chỉ là mà lưu tiệp khôi biển thấu xe mà số mà số nâng biển thấu tôi ngao đi ôi mà ô blue cái đâu nè biển thấu nó hàng ấy tông này nhưng lại sai cái phải chơi cái này thôi biển thấu không phải chơi nè mà không là khôi biển thấu làm phải chơi biển thấu mà mình cái trâu nó làm phải chơi bún đi được một bức chơi làm lưu tiêu khôi biển thấu chơi không các bạn tôi hai đôi rồi khôi biển thấu chơi vào đâu rồi đi tôi này hai rồi Blue nó ngao cái hai đi rồi bên đâu Krishna aduh phao đi ngầm rồi cô tôi tahu itu bên ngoài apa nih apa bên đâu nanti cái vậy chứ này Radhe I know le ôi mà sao mấy này bên đâu ngọc vậy Blue nó muốn ngầu cái hai đi đó hai được tìm này là Krishna tôi phao đi ngầm cho nó coi Blue này đây Radhe cái giàu rồi Radhe cái giàu rồi ấy nè vô Blue Blue biển thấu nó là thế cái già rồi hay đấy bố chúng mình đi cái nó blue khơi biển thấu dặm phải gì mà mình có tàu đó na không phải dặm như khơi biển đâu đồ chỉ hai lối chỉ này mang đi kèm thế khơi biển thấu nên đi xe không phải dặm mà mình có tàu nó qua khơi bằng ngài mà sao tụi mình tàu vậy Do haji cahi 90 years suruh bawa ke bentuk kaim kai tri. Blue ta bro. Yang 90 years suruh bawa kaim kai tri. Jo ta di le charing ke yong ni. Oh. Tari. Aduh ni blue.
oi mamit ka laute hau thau na thuni oi hau thau nai thuni o bendo ai shire no koda oi Rajesh ashi kangu kangeni ya ite minum kaino mule je kangye ira kaino mule ba kangye ga boga Rajesh ashi kangu kangye ni oi ma bendo ai shi do de blue ko bendo hai she tum hai mi kamra hanu bi ni de na ko ma hanim da hai ba ni kem tau cha ro ko bendo ke 90 years sudah punya map ngang dengan ini ko bendo ke ta ba nu ngai ba ni tum ta sel lo kam la nang ki tum ngai ro nang ngai ju ko ba ka tum ko bendo oi ma ko ite ma ni kai nyang cha ge ai chắc tốt là ngay puli nào để có truyền thống là ngang ta ngô cái này Rajesh tari bo khơi tới mà này cái nhang cha kìa Rajesh ite mana so kang di pe do ai di ngok pada moi ga chil guru ta phare wa ja ai chelage lai torom lage kai te ngal lu kai no ma mi trao pha di he jam le kai tu te kai ben thong na ba ai no pada moi ga chil ko ai hồi bên đâu ta tầm như cái thì bên đâu chít luôn ngã liu cái nồi tiền mà người ta phải đi ấy xe nộp vào giá tiền ba nộp vào giá tiền ba cái gì lại tôi ba chẳng ngâm bên này ở nhà ở đâu vừa lại tôi chẳng ngâm bên ngã tầng này bị khó Hawaii thùng một chai ít mà lại tôi thì có ít mà Hawaii thùng chai Hawaii cái cái dâu được bao nhiêu ai biển đấu trên chỉ bên na ai đi biển thấu nè và ít mà có đó là hồi biển thấu cái năm mà sưu thuộc bây giờ đó biển thấu cái gì đúng các là ngang nè mà không bà đó là hồi biển thấu chung ngang được phân được vậy mà sưu môi thuộc bây giờ cái nó cái gì biển thấu ai đi bọt thuộc tôi biển thấu ít mà tu cô dây hay là lê à ấy tung đi nghe ra ok thế mà tu xí lagi hay được lẽ ấy bắt tâm giang cái pung tra mà thôi ta đi thế mà nó tum mà cái hay bây giờ thay cho bati wali ôi đó ngang với mali mobile में तना TV giang cái lagi tu mali mà tâm chỉ tinggal live câu buni na ada ok thank you kau itu mau buat agak cari nah tang ngoro sulap pilih macam apa tu like tu kau orang ni ko karon ngauba nga jai baga wow ai khangya ba cái đó mới xuân jarang mun ai se karon ngauba nga ajai baga ya nupa ma moi thokpada ikai na sikre madi ikai man na pukhamda keku tông nó lì ấy môi thuộc bờ mi xì bờ lì hay biển đâu cái nó có ba mà môi thuộc bờ da cái nó xì cái mà đi cái mình là phụ khâm đó kia cú tông nó lì ấy xem vậy đấy biển đâu xì đó đi vay này hay này có môi chỉ đây nô bờ da mi nào nô bờ đây cái nó xì bờ giáo cái hay vậy hậu tâm này cái hay này
ꯑꯁꯦꯡꯕꯅꯤ ꯑꯣ ꯑꯣꯏꯔꯝꯒꯅꯤ ꯕꯣꯠ ꯐꯣꯔ ꯆꯥꯏꯁꯦꯟ ꯈꯨꯖꯥꯏ ꯂꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯩ ꯃꯥꯏ ꯁꯦꯟꯖꯥꯏ ꯆꯥꯏꯁꯦꯟ ꯈꯨꯖꯥꯏꯁꯦ ꯀꯥꯎꯗꯕꯅꯤ ꯌꯦꯡꯉꯨ ꯑꯁꯦꯡꯕꯅꯤ ꯑꯣ ꯑꯣꯏꯔꯝꯒꯅꯤ ꯕꯦꯟꯗꯧ ꯆꯨꯝꯃꯤ ꯃꯣꯏ ꯆꯤꯠꯄ ꯍꯥꯏꯕꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯕꯣꯠ ꯐꯣꯔ ꯆꯥꯏꯁꯦꯟ ꯑꯗꯨꯅ ꯑꯩꯗꯤ ꯏꯀꯥꯏꯗꯦ ꯑꯗꯨꯅ ꯁꯣꯔꯥꯠꯀ ꯆꯠꯂꯁꯨ ꯄꯤꯡ ꯄꯤꯡ ꯍꯥꯏꯅ ꯊꯣꯛꯏ ꯑꯣꯖꯥ ꯚꯣꯠ ꯀꯥꯔꯝꯃꯦ ꯈꯗꯥꯡ ꯐꯩ ꯑꯗꯨꯅꯤ ꯕꯦꯗꯣꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯄꯣꯠꯅꯤ ꯏꯇꯩꯃ ꯕꯦꯗꯣ ꯋꯥꯔꯤ ꯇꯥꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯏꯀꯥꯏꯗꯦ ꯑꯗꯨꯅ ꯁꯣꯔꯥꯠꯀ ꯆꯠꯂꯁꯨ ꯄꯤꯡ ꯄꯤꯡ ꯍꯥꯏꯅ ꯊꯣꯛꯂꯦ ꯍꯥꯏ ꯕꯦꯗꯧꯅ ꯑꯗꯨꯅ ꯑꯩꯗꯤ ꯕꯦꯟꯊꯧ ꯁꯣꯔꯥꯕꯝꯒꯤ ꯏꯁꯩ ꯁꯛꯄꯗꯅꯦ ꯃꯣꯏ ꯊꯣꯛ ꯌꯥꯗꯕꯅꯤ ꯈꯥꯡꯖꯟꯕꯗ ꯀꯔꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯨꯛꯀꯁꯦ ꯀꯪꯈꯠꯂꯛꯇꯅ ꯑꯗꯨꯝ ꯂꯣꯏꯔꯛꯄꯗ ꯄꯨꯛꯀꯁꯦ ꯒꯦꯁ ꯀꯥꯏ ꯍꯥꯏꯁꯤꯅꯤ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯕꯨꯀꯣ ꯑꯗꯨꯅ ꯃꯇꯝ ꯃꯇꯝꯗ ꯏꯇꯩꯃ ꯁꯪꯕ ꯃꯇꯝꯗ ꯁꯨꯛ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯏꯇꯩꯃ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯃꯥꯡꯗ ꯚꯤꯗꯤꯑꯣ ꯎꯍꯟꯖꯕ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯥꯡꯒꯜ ꯁꯣꯡꯒꯗ꯭ꯔꯅ ꯈꯜꯂꯤ ꯏꯇꯩꯃꯣꯏꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔ ꯊꯧꯅꯥ ꯄꯤꯕꯤꯕꯗꯒꯤꯅꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯃꯤꯁꯦ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯏꯇꯩꯃ ꯃꯁꯨ ꯁꯣꯔꯥꯠ ꯃꯐꯝꯗ ꯃꯣꯏ ꯊꯣꯛꯄ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯣꯏꯒ ꯄꯨꯡꯒ ꯃꯟꯗꯤꯂꯥ ꯃꯈꯣꯟꯅ ꯀꯔꯤꯝ ꯇꯥꯗꯕꯅꯤ ꯕꯦꯟꯗꯧꯅ ꯍꯥꯏ ꯆꯨꯝꯃꯤ ꯃꯣꯏꯒꯤ ꯈꯣꯟꯖꯦꯜꯒ ꯄꯨꯡꯒꯤ ꯃꯈꯣꯟꯒ ꯀꯣꯇꯥꯒꯤ ꯃꯈꯣꯟ ꯀꯔꯤꯝ ꯇꯥꯔꯔꯣꯏ ꯃꯣꯏꯕꯨꯡ ꯃꯔꯛꯇ ꯅꯠꯇ꯭ꯔ ꯕꯦꯟꯗꯧ ꯆꯨꯝꯃꯤꯌꯦ ꯕꯦꯟꯗꯧꯅ ꯍꯥꯏꯁꯦ ꯕꯦꯟꯗꯧ ꯍꯣꯂꯤ ꯆꯠꯄꯗꯒ ꯇꯧꯈ꯭ꯔꯕꯖꯥꯠꯂ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯊꯣꯛꯄꯗ ꯕꯨ ꯃꯦ ꯁꯤꯕ ꯌꯥꯕ꯭ꯔꯥꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤꯁꯦ ꯇꯥꯏꯀꯣ ꯃꯅꯦꯕꯨꯂꯣ ꯃꯣꯏ ꯊꯣꯛꯄꯗ ꯃꯤ ꯏꯀꯥꯏꯅ ꯁꯤꯕ ꯂꯩꯌꯦ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯚꯣꯠ ꯑꯃ ꯊꯣꯛꯇꯣꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯋꯥꯅ ꯏꯀꯥꯏꯗꯨꯝ ꯈꯪꯍꯧꯗꯕ ꯏꯁꯇꯣꯛꯇꯣ ꯑꯃꯨꯛ ꯁꯤꯕ ꯌꯥꯎꯔꯤꯑꯕ ꯈꯪꯉꯕ ꯑꯗꯨ ꯃꯣꯏ ꯊꯣꯛꯄ ꯍꯦꯂꯥ ꯇꯧꯅ ꯍꯥꯏꯁꯦ ꯅꯪ ꯃꯣꯏ ꯊꯣꯛꯄꯗ ꯃꯤ ꯂꯨꯔꯄꯣꯠꯅꯤꯀꯣ ꯃꯤ ꯅꯨꯄꯤ ꯌꯥꯝꯅ ꯇꯤꯜꯂꯒ ꯅꯣꯛꯄ ꯈꯣꯠꯄꯗꯤ ꯃꯤ ꯍꯩꯅ ꯐꯥꯅꯔꯤꯃꯤ ꯀꯅꯥꯒꯨꯝꯕ ꯈꯥꯡꯉꯗꯅ ꯃꯌꯨꯝꯒ ꯆꯤꯠꯅꯤꯡꯅꯤ ꯈꯪꯕ ꯑꯗꯨꯅꯦꯕꯂꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯃꯛꯇꯅꯦꯕ ꯈꯪꯕꯅꯦ ꯉꯁꯥꯏꯒꯤ ꯅꯣꯛꯄꯗ ꯃꯣꯏ ꯆꯤꯠꯄꯒꯥꯏꯁꯦ ꯏꯀꯥꯏꯅꯔꯤꯃꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤ ꯆꯦꯞꯇꯔꯅꯤ ꯑꯣꯏꯃ ꯕꯦꯟꯙꯧ ꯇꯥꯕ꯭ꯔꯥ ꯏꯇꯩꯃꯅ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤ ꯆꯦꯞꯇꯔꯅꯤ ꯍꯣꯏ ꯃꯥ ꯁꯤꯔꯦꯕꯣ ꯕꯦꯟꯙꯧ ꯇꯥꯕ꯭ꯔꯣ ꯏꯇꯩꯃꯅ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯆꯦꯞꯇꯔꯅꯦ ꯃꯣꯏꯒꯤ ꯆꯦꯞꯇꯔꯅꯦ
ꯗꯣ ꯎꯔꯕ ꯑꯃ ꯂꯥꯛꯑꯦ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯕꯦꯟꯙꯧ ꯆꯠꯈ꯭ꯔꯗꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯗꯨ ꯏꯀꯥꯏꯕ꯭ꯔꯣ ꯕꯦꯟꯙꯧ ꯗꯨꯕꯨ ꯏꯀꯥꯏꯕ꯭ꯔꯣ ꯕꯦꯟꯙꯧ ꯍꯥꯏ ꯆꯨꯝꯃꯤ ꯑꯩ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯥꯏꯗꯩ ꯀꯀꯥꯅ ꯀꯧꯔꯝꯃꯤꯀꯣ ꯃꯣꯏꯒꯤ ꯆꯦꯞꯇꯥꯔ ꯑꯣꯏꯃꯥ ꯃꯣꯏꯒꯤ ꯆꯦꯞꯇꯔꯅꯤ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯦ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯕꯦꯟꯙꯧ ꯍꯥꯏ ꯔꯦꯕꯤꯇꯥ ꯃꯁꯨ ꯏꯀꯥꯏꯗꯦ ꯔꯦꯕꯤꯇꯥ ꯃꯁꯨ ꯏꯀꯥꯏꯗꯦ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯔꯝꯃꯗꯤ ꯃꯤ ꯍꯧꯅ ꯆꯦꯟꯈꯤꯅꯤꯀꯣ ꯕꯦꯟꯙꯧ ꯕ꯭ꯂꯨꯅ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯔꯝꯃꯗꯤ ꯃꯤ ꯍꯧꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯀꯀꯥꯗꯤ ꯕꯦꯟꯙꯧ ꯋꯥꯏ ꯁꯨꯅꯕꯗ ꯄꯨꯛꯀ ꯅꯥꯔꯦꯕ ꯑꯁꯦꯡꯕ ꯌꯣꯡꯆꯥꯛ ꯄꯟꯊꯥꯔꯝꯃꯗꯤ ꯃꯤ ꯍꯧꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏ ꯕ꯭ꯂꯨꯅ ꯍꯥꯏ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯃꯇꯝꯗꯗꯤ ꯃꯤ ꯀꯨꯡꯉꯕꯗꯤ ꯃꯌꯥꯝ ꯃꯩꯈꯦꯠ ꯄꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯎꯒꯤ ꯃꯩꯈꯦꯠ ꯈꯦꯠꯄꯗꯣ ꯑꯗꯨ ꯄꯥꯏꯕꯤꯔꯣ ꯑꯗꯨꯗꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯔ ꯍꯣꯟꯕ ꯏꯁꯇꯣꯛ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯂꯥꯛꯅ ꯏꯁꯇꯣꯛ ꯑꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯌꯣꯡꯆꯥꯛ ꯃꯇꯝꯗ ꯃꯤ ꯀꯨꯡꯉꯕꯗꯤ ꯑꯩꯈꯣꯏ ꯎꯒꯤ ꯃꯩꯈꯦꯠ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯃꯩꯈꯦꯠꯗꯣ ꯄꯥꯏꯕꯤꯔꯣ ꯑꯗꯨ ꯄꯥꯏꯔꯕꯗꯤ ꯃꯤ ꯀꯨꯝꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯒꯤ ꯃꯅꯝꯅꯅꯦ ꯏꯁꯇ꯭ꯔꯣꯛ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯔꯝꯃꯗꯤ ꯃꯤꯁꯦ ꯍꯧꯅ ꯆꯦꯟꯈꯤꯅꯤ ꯑꯩꯗꯤ ꯏꯆꯟ ꯑꯣꯏꯔꯕꯅꯤꯅ ꯅꯣꯡꯃ ꯁꯨꯠꯇꯠꯇ ꯃꯣꯏ ꯊꯣꯛꯄ ꯏꯅꯥꯛꯇ ꯐꯝꯕ ꯃꯤꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯀꯔꯝꯕ ꯃꯤꯅꯕꯨ ꯊꯣꯛꯂꯤꯕ ꯑꯣꯏꯃꯥ ꯂꯣꯏꯔꯦ ꯁꯩꯇ ꯃꯣꯏꯊꯣꯛꯄ ꯏꯅꯥꯛꯇ ꯕꯦꯟꯙꯧ ꯍꯟꯗꯛꯁꯦ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯈꯥꯏꯗꯣꯛꯈꯤꯒꯦ ꯑꯃꯁꯨ ꯍꯧꯔꯦꯅꯦ ꯕꯦꯟꯙꯧ ꯇꯥꯔꯕ ꯀꯩꯅꯣꯅ ꯍꯥꯏꯁꯦ ꯔꯦꯕꯤꯇꯥꯅ ꯑꯗꯒꯤ ꯕ꯭ꯂꯨꯅ ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯔꯤ ꯉꯩꯁꯤꯗ ꯑꯩ ꯈꯔ ꯈꯥꯏꯗꯣꯛꯈꯤꯒꯦ ꯍꯥꯏ ꯕ꯭ꯂꯨꯅ ꯕꯦꯟꯙꯧ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯍꯟ ꯑꯣꯏꯔꯛꯅ ꯇꯧꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯕꯦꯟꯙꯧ ꯍꯥꯏ ꯑꯗꯩ ꯕ꯭ꯂꯨ ꯍꯥꯏꯔꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯈꯔ ꯈꯥꯏꯗꯣꯛꯈꯤꯒꯦ ꯍꯥꯏ ꯑꯣꯏꯃꯥ ꯁꯤꯔꯦ ꯁꯩꯇ ꯌꯦꯡꯉꯨ ꯕ꯭ꯂꯨ ꯃꯇꯥꯡ ꯆꯥꯅ ꯈꯥꯏꯗꯣꯛꯏꯉꯩꯗꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯂꯣꯏ ꯆꯠꯈꯤꯅꯤꯀꯣ ꯏꯁꯤꯡ ꯆꯥꯎꯕꯗ ꯀꯩ ꯍꯥꯏꯕ ꯊꯤ ꯐꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯤ ꯂꯥꯡ ꯊꯥꯔꯒ ꯐꯥꯏꯔꯒ ꯑꯗꯨꯝ ꯇꯥꯎꯖꯈ꯭ꯔꯅꯤ ꯀꯥꯡꯗ ꯈꯦꯆꯤ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯕꯦꯟꯙꯧ ꯅꯠꯇ꯭ꯔꯥ
ꯏꯁꯤꯡ ꯆꯥꯎꯕꯗꯗꯤ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕꯅꯦ ꯂꯥꯡ ꯊꯥꯔꯒ ꯐꯥꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯑꯩ ꯕꯦꯟꯗꯧꯒꯤ ꯁꯨꯔꯥꯠ ꯀꯀꯥꯅ ꯏꯁꯩ ꯁꯛꯅꯁꯤ ꯕꯦꯟꯊꯧ ꯁꯛꯍꯟꯁꯤ ꯕꯦꯟꯊꯧ ꯍꯥꯏ ꯑꯩ ꯁꯛꯑꯣꯏ ꯕꯦꯟꯊꯧꯅꯤ ꯕꯦꯟꯊꯧꯒꯤꯗ ꯁꯛꯄ ꯌꯥꯗꯦ ꯃꯁꯨꯅ ꯁꯛꯀꯅꯤ ꯍꯥꯏ ꯃꯣꯏ ꯕꯦꯟꯊꯧ ꯁꯤꯔꯒ ꯃꯁꯨꯅ ꯏꯁꯩ ꯁꯛꯄ ꯐꯠꯇꯦ ꯇꯧꯅꯗꯦ ꯑꯗꯨꯒꯤ ꯋꯥ ꯄꯟ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛ ꯋꯥꯠꯂꯤꯀꯣ ꯔꯦꯕꯤꯇꯥ ꯂꯥꯏꯛ ꯇꯧꯔꯣ ꯃꯁꯨ ꯁꯛꯑꯣꯏ ꯕꯦꯟꯙꯧꯒꯤꯗꯣ ꯃꯁꯨꯅ ꯀꯃꯥꯏꯅ ꯁꯛꯀꯗꯣꯏꯅꯣ ꯃꯁꯨꯅ ꯚꯥꯕꯣꯛ ꯑꯣꯏꯗꯣꯏꯅꯤ ꯄꯩꯁꯥ ꯊꯥꯗꯣꯏꯅꯤ ꯕꯦꯟꯙꯧꯀꯣ ꯕꯥꯎ ꯊꯣꯡꯕ ꯃꯟꯍꯧꯕꯒꯤ ꯊꯣꯡꯕꯤꯔꯦ ꯑꯩꯒꯤꯗꯤ ꯕꯦꯔꯤ ꯑꯂꯨꯒ ꯊꯣꯡꯕ ꯆꯥꯏ ꯀꯀꯥ ꯑꯗꯨꯁꯨ ꯍꯥꯎꯋꯤꯅ ꯀꯩꯅꯣ ꯍꯥꯎꯕ ꯄꯣꯠꯅꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ ꯑꯗꯩꯗꯤ ꯕꯥꯎ ꯍꯥꯏꯕ ꯉꯥꯗꯨꯁꯨ ꯑꯍꯥꯎꯕ ꯉꯥꯅꯤꯀꯣ ꯑꯩꯗꯤ ꯃꯣꯏ ꯊꯣꯛꯄꯗ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯒꯣꯜ ꯃꯦꯗꯜꯒ ꯐꯪꯈ꯭ꯔꯦ ꯃꯥꯏꯕ ꯒꯣꯜꯒ ꯐꯪꯉꯁꯤ ꯑꯩꯁ ꯕꯦꯟꯗꯧꯁꯦ ꯌꯥꯝ ꯐꯪꯈ꯭ꯔꯦꯅ ꯁꯤꯗꯤ ꯑꯩꯁꯨ ꯕꯦꯟꯗꯧ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄ ꯍꯧꯔꯒꯦ ꯃꯦꯗꯜꯒ ꯐꯪꯅꯕ ꯕꯦꯟꯗꯧꯒꯤ ꯒꯣꯜꯅꯦ ꯁꯤꯜꯚꯔꯅꯦ ꯕ꯭ꯔꯥꯎꯟꯅꯦ ꯑꯁ ꯌꯥꯝ ꯐꯪꯉꯖꯥꯠꯅꯤ ꯕꯦꯟꯗꯧꯗꯤ ꯃꯣꯏ ꯆꯤꯠꯄꯗ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯔꯨꯕꯤ ꯑꯣ ꯔꯨꯕꯤ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯔꯨꯕꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯣ ꯔꯨꯕꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ 이리야비 깨튼 라이 에이 라이 버더 땡큐 타가짜리 라이크 또비라모 에이 제나비드 먹다 리아부 타가짜리 레비타 찰레시 마수세 우이레 벤도 와리 짜라보 버더 짜버 로레 사이나 그러던데 짜라보 그냥 짜이 ꯑꯩꯈꯣꯏꯗꯤ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯎꯆꯤꯅꯦ ꯀꯩꯕ ꯑꯩꯈꯣꯏꯗꯤ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯎꯆꯤꯅꯦ ꯎꯈꯤꯅꯦ ꯍꯥꯏ ꯔꯨꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯛꯑꯕꯅꯤꯅꯀꯣ ꯆꯥꯔꯦ ꯉꯥ ꯆꯥꯏꯌꯦ ꯋꯥꯎ ꯉꯥ ꯑꯣꯏꯗꯩꯒ ꯃꯥꯟꯅꯔꯦ ꯑꯗꯨ ꯀ꯭ꯔꯤꯇꯤꯟ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯐꯔꯦ ꯃꯁꯨ ꯕꯦꯟꯗꯧ ꯇꯨꯝꯃꯒꯦꯀꯣ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩ ꯑꯣꯀꯦ ꯕꯦꯟꯗꯧ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯕꯦꯟꯗꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯟꯗꯧꯅ ꯊꯦꯡꯀ꯭ꯌꯨ 7 ꯂꯥꯏꯛ ꯗꯟ ꯕꯦꯟꯗꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯅꯁꯨꯅ ꯃꯇꯝ ꯂꯩꯕꯗ ꯕꯦꯟꯗꯧꯅ ꯃꯁꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯁꯨꯅ ꯀꯥꯎꯖꯔꯣꯏ ꯀꯣ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯌꯥꯝ
ꯑꯩꯗꯤ ꯕꯦꯟꯗꯧ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯐꯔꯦ ꯕꯦꯟꯗꯧ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯐꯔꯦ ꯕꯦꯟꯗꯧ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯧ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯍꯌꯦꯡ ꯀꯁꯥꯔ ꯕꯤꯕꯤ ꯒꯥꯎꯗ ꯑꯁꯇꯤ ꯏꯁꯩ ꯁꯛꯄ ꯆꯠꯀꯅꯤ ꯕꯦꯟꯗꯧ ꯀꯣ ꯕꯦꯟꯗꯧ ꯄꯣꯊꯥꯕꯤꯔꯣ ꯑꯗꯣ ꯑꯩꯅ ꯕꯟ ꯇꯧꯔꯛꯑꯅ ꯕꯦꯟꯗꯧ ꯑꯃꯨꯛ ꯑꯗꯨꯝ ꯂꯦꯞꯂꯩ ꯀꯥꯟꯗꯦꯀꯣ Masu good night I love you to Bendho ai Bendho bye bye Bendho namaste Jai Krishna Bendho Jai Krishna Bendho ai Bendho yung sipana bada 10K jauba honasi khangdeda 10K yꯧꯕ ꯀꯁꯦ ꯉꯝꯒꯗ꯭ꯔꯥ ꯍꯥꯏ ꯉꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯤꯔꯇꯟ ꯑꯩꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯎꯅꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ 10K ꯌꯧꯕꯒꯅꯤ ꯍꯥꯏꯁꯤꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤꯗ ꯑꯩꯈꯣꯏꯗꯤ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯂꯥꯞ ꯌꯨ ꯍꯥꯏꯔꯦ ꯔꯦꯕꯤꯇꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯕ꯭ꯔꯥ ꯕꯦꯟꯙꯧ ꯆꯠꯂꯝꯗꯥꯏꯁꯤꯒ ꯑꯝꯇꯪ ꯀꯩꯅꯣ ꯕꯦꯟꯙꯧꯒꯤ ꯑꯝꯇꯪ ꯄꯥꯎ ꯍꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯕ꯭ꯔꯗꯔ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯅꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯑꯩꯅ ꯉꯁꯤ 1K ꯍꯦꯜꯂꯛꯆꯔꯤꯕꯁꯦꯀꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠꯇꯒꯤꯅꯤ ꯑꯗꯨꯃꯛꯄꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯥꯏꯒꯣ ꯀꯁꯥꯔ ꯂꯥꯏꯚ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ ꯖय ꯀꯁꯥꯔ ꯂꯥꯏꯚ ꯑꯣꯏꯃꯥ ꯑꯩ ꯀꯁꯥꯔ ꯂꯥꯏꯚ ꯂꯥꯛꯑꯦ ꯀꯁꯥꯔ ꯂꯥꯏꯚ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯀꯁꯥꯔ ꯂꯥꯏꯚꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯀꯁꯥꯔ ꯂꯥꯏꯚꯁꯦ ꯀꯅꯥꯅꯣ ꯍꯪꯉꯦ ꯕꯦꯟꯗꯧꯅ ꯃꯥꯗꯔꯁꯦ ꯀꯁꯥꯔ ꯀꯗꯥꯏ ꯋꯥꯏꯒꯤꯅꯣ ꯑꯩ ꯀꯤꯔꯇꯟ ꯑꯩ ꯀꯁꯥꯔ ꯕꯁ ꯀꯥꯟꯗꯤ ꯍꯥꯏꯕꯗ ꯇꯥꯔꯦꯀꯣ ꯕꯁ ꯀꯥꯟꯗꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯥꯛꯃꯔꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤ ꯑꯣꯖꯥ ꯇꯣꯡꯉꯥꯟ ꯀꯥꯟꯖꯤ ꯆꯥꯏ ꯋꯥꯎ ꯅꯪꯒꯤ ꯇꯣꯡꯉꯥꯟ ꯀꯥꯟꯖꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯃꯤꯀꯣ ꯕꯦꯟꯙꯧ ꯁꯣꯔꯥꯠꯇ ꯔꯥꯍꯣꯒ ꯄꯥꯝꯃꯤ ꯇꯣꯝꯃꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩ ꯈꯥꯝꯕ ꯉꯝꯂꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯏꯁꯩꯗꯤ ꯐꯖꯗꯦ ꯀꯀꯥ ꯁꯛꯍꯜꯂꯨ ꯀꯀꯥꯅ ꯁꯛꯇꯣꯏꯅꯤ ꯑꯣꯖꯥꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯁꯥꯔ ꯑꯩ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯀꯣ ꯀꯀꯥ ꯑꯩ ꯑꯍꯨꯝ ꯁꯨꯕꯗ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯏꯁꯩ ꯁꯛꯄ ꯍꯩꯕꯅꯤ ꯅꯥꯝ ꯇꯥꯕ ꯍꯩꯕꯅꯤ ꯕꯦꯟꯙꯧ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯪꯒꯣꯟꯅ ꯇꯟꯅ ꯅꯣꯡꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯉꯁꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯀꯁꯥꯔ ꯂꯥꯏꯚ ꯀꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯉꯤꯕ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯍꯥꯏꯗꯤ ꯑꯂꯨꯕ ꯅ꯭ꯌꯨꯁ ꯑꯂꯨꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯨꯡꯒꯪꯒꯤ ꯐꯖꯔꯕ ꯄꯥꯎꯗꯝ ꯄꯨꯕꯤꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕ ꯐꯪꯍꯟꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯖꯔꯤꯕ ꯑꯩꯒꯤ ꯀꯁꯥꯔ ꯂꯥꯏꯚꯄꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯩꯒꯤ ꯂꯥꯏꯚꯁꯤꯅ ꯐꯪꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯀꯀꯥꯅ ꯄꯩꯁꯥ ꯊꯥꯕ ꯆꯪꯒꯗꯕ ꯋꯥꯎ ꯗꯨꯅꯤ ꯑꯩꯅ ꯄꯩꯁꯥ ꯊꯥ ꯆꯪꯗꯣꯏꯕ ꯀꯩꯗꯧꯕꯩ ꯆꯪꯉꯣꯏꯗꯣꯏꯅꯣ ꯑꯣꯖꯥꯒꯤ ꯁꯛ ꯎꯖꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯍꯦ ꯅꯨꯡꯉꯥꯏꯍꯦ ꯂꯣꯏꯔꯦꯍꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯀꯔꯤ ꯒꯨꯟ ꯂꯩꯗꯅ ꯅꯪꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤꯕ ꯍꯔꯤꯕꯣꯟ ꯍꯥꯏꯅ ꯀꯞꯀꯅꯨ ꯀꯩꯗꯧꯕꯩꯅꯣ ꯕꯦꯟꯙꯧꯒꯤꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ
ꯐꯔꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯕꯦꯟꯙꯧ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯗꯔ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯒꯗ꯭ꯔꯣ ꯀꯔꯇꯟ ꯍꯌꯦꯡꯁꯨ ꯊꯥꯒꯅꯤ ꯑꯩ 9:30 9:40 ꯍꯧꯔꯒꯅꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥꯏ ꯂꯥꯏꯚꯁꯦ ꯀꯣ ꯀꯁꯔ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯇꯧꯔꯣꯏ ꯃꯤ ꯈꯪꯗꯦꯍꯦ ꯈꯪꯗꯦ ꯀꯔꯤꯒꯤ ꯕꯦꯟꯙꯧꯅ ꯃꯤ ꯈꯪꯗ꯭ꯔꯁꯨ ꯀꯁꯔ ꯂꯥꯏꯚ ꯍꯥꯏꯕꯗꯤ ꯇꯥꯔꯝꯅꯤ ꯑꯗꯨꯅ ꯕꯦꯟꯙꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥꯅ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯅꯅꯥꯎꯅ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯈꯪꯖꯗ꯭ꯔꯦ ꯑꯣꯖꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯂꯥꯛꯄ ꯇꯥꯏꯕꯪ ꯑꯩꯈꯣꯏꯗꯤ ꯍꯤꯡꯉꯤꯉꯩꯗ ꯀꯜꯂꯤꯉꯩꯗ ko ꯁꯦꯟꯅ ꯅꯝꯗ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯃꯒꯤ ꯃꯄꯥꯡꯒꯜ ꯄꯥꯡꯕ ꯑꯃꯅ ꯁꯣꯟꯕꯗ ꯑꯃꯅ ꯄꯨꯈꯠꯄ ꯃꯗꯒꯤꯗꯤ ꯑꯂꯩ ꯑꯂꯩꯕ ꯁꯤꯒ ꯃꯥꯒ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯁꯦꯀꯣ ꯃꯤꯑꯣꯏꯕꯗ ꯑꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦ ꯑꯃꯒꯤ ꯑꯇꯨꯕ ꯃꯤꯕꯨ ꯄꯨꯈꯠꯄꯤꯕ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯇꯥꯔꯝꯕ ꯃꯇꯝꯗ ꯆꯠꯂꯒ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯁꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯁꯥꯔ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯍꯣꯏ ꯕꯦꯟꯙꯧ ꯆꯠꯂꯁꯤ ꯕꯦꯟꯙꯧ ꯈꯨꯟꯕꯅꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯕꯦꯟꯙꯧ ꯍꯣꯏ ꯔꯦꯕꯤꯇꯥ ꯍꯥꯏ 이때마 ꯅꯟꯗꯤ ꯌꯥꯝ ꯋꯥꯔꯧꯕꯔꯅꯦ ꯋꯥꯔꯧꯔꯣ ꯑꯩꯈꯣꯏ ꯕꯦꯟꯙꯧꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯦꯟꯙꯧꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯀꯅꯥꯁꯨ ꯁꯥꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯗꯔ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯀꯤꯔꯇꯟ ꯊꯥꯒꯠꯆꯔꯤ ꯀꯤꯔꯇꯟ ꯑꯩ ꯍꯪꯍꯧꯗ꯭ꯔꯦ ꯅꯪ ꯃꯅꯤꯄꯨꯔꯒꯤꯔ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯀꯤꯔꯇꯟꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯀꯁꯥꯔ ꯂꯥꯏꯐ ꯍꯣꯏ ꯕꯦꯟꯙꯧ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯆꯍꯤ 90 years ꯁꯨꯔꯕꯅꯤ ꯅꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛ ꯕꯦꯟꯙꯧꯅ ꯅꯥꯀꯣꯟꯒꯗꯕꯅꯤ ꯕꯦꯟꯙꯧꯅ ꯀꯤꯔꯄꯥ ꯄꯤꯒꯗꯕꯅꯤ ꯕꯣꯔ ꯄꯤꯒꯗꯕꯅꯤ ꯑꯁꯤꯁ ꯄ꯭ꯔꯃꯣꯠ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒꯗ ꯕꯦꯟꯙꯧꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯒꯗꯣꯏꯅꯤꯅꯀꯣ ꯃꯥꯅꯤ ꯃꯅꯤꯄꯨꯔꯅꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯤꯔꯇꯟ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯔꯗꯤ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯀꯅꯥꯅꯣ ꯃꯁꯨ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯅꯁꯨꯒꯤꯅꯦ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤꯄꯥꯅꯤ ꯕꯦꯟꯙꯧꯀꯣ ꯅꯁꯨꯒꯤꯅꯦ ꯏꯅꯥꯎꯅꯨꯄꯥ ꯕꯦꯟꯙꯧꯒꯤꯅ ꯅꯁꯨ ꯑꯇꯣꯝꯕ ꯕꯦꯟꯙꯧ ꯇꯥꯕ꯭ꯔꯥ ꯅꯁꯨ ꯃꯪꯒꯣꯜꯒꯤꯅꯦ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗ ꯕꯦꯟꯙꯧꯒꯤꯁꯨ ꯅꯁꯨ ꯑꯇꯣꯝꯕ ꯇꯥꯔꯦ ꯅꯍꯥꯟꯉꯩ ꯈꯪꯉꯁꯨ ꯅꯁꯨꯅ ꯍꯥꯏꯖꯗꯕ ꯕꯦꯟꯙꯧꯗ ꯕꯦꯟꯙꯧ ꯅꯪꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯎꯔꯦꯗꯅ ꯕꯦꯟꯙꯧ ꯅꯁꯨ ꯃꯪꯒꯣꯜꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯕꯦꯕꯥꯔꯁꯦ ꯅꯨꯡꯁꯤꯗꯔꯥ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯊꯧꯕꯥꯜꯗꯒꯤꯅꯤ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯀꯤꯔꯇꯟ ꯊꯧꯕꯥꯜꯗꯒꯤ ꯉꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝ ꯀꯣ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯃꯛ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯃꯛꯀꯤ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯖꯔꯒꯁꯨ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯋꯥꯖꯃꯟꯒꯤ ꯊꯃꯣꯏ ꯇꯤꯡꯕꯒꯤ ꯃꯇꯤꯛ ꯑꯣꯖꯥ ꯀꯩꯅꯣꯅ ꯕꯤꯃꯣꯜꯅ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯔꯤ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯁꯦ ꯈꯔ ꯌꯥꯔꯤꯃꯈꯩꯗꯤ ꯌꯥꯡꯅ ꯆꯨꯁꯟ ꯄꯨꯔꯛꯇꯅ ꯏꯪ ꯇꯞꯄ ꯃꯔꯥ ꯆꯤꯛꯅ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯊꯧꯅꯤꯖꯕꯅꯤꯀꯣ ꯕ꯭ꯔꯗꯔ ꯂꯥꯏꯑꯣꯟ ꯈꯪꯕ꯭ꯔꯣ ꯌꯨꯇꯨꯕꯔꯗꯣ ꯈꯪꯗꯦꯕꯣ ꯈꯪꯗꯦ ꯀꯤꯔꯇꯟ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯆꯥꯗꯁꯨ ꯌꯥꯔꯦ ꯌꯥꯎꯗ꯭ꯔꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯁꯨ ꯇꯣꯝꯕꯅꯤ ꯕꯦꯟꯙꯧ ꯃꯁꯨ ꯇꯣꯝꯕ ꯅꯨꯡꯁꯤꯕ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯥꯎꯗ꯭ꯔꯦ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯑꯩ ꯎꯖꯗ꯭ꯔꯤ ꯎꯔꯝꯈꯤꯔꯣꯏ ꯕꯦꯟꯙꯧ ꯌꯥꯝꯅ ꯎꯈ꯭ꯔꯕꯅꯤ ꯃꯪꯗꯁꯨ ꯅꯁꯨ ꯃꯪꯒꯣꯜꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯅꯁꯨ ꯑꯇꯣꯝꯕ ꯀꯧ ꯏꯅꯥꯎꯒ ꯅꯠꯇꯦ ꯕꯦꯟꯙꯧ
ꯑꯗꯨꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯇꯝꯁꯤꯒꯗꯤ ꯆꯠꯄ ꯈꯣꯠꯄ ꯍꯩꯅ ꯆꯠꯄꯤꯌꯨ ꯀꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯆꯠꯄ ꯈꯣꯠꯄꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄꯤꯌꯨ ꯃꯇꯝ ꯁꯣꯏꯗꯅ ꯃꯄꯨꯒꯤ ꯊꯧꯗꯥꯡꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯁꯣꯏꯗꯅ ꯏꯪꯅ ꯇꯞꯅ ꯂꯥꯛꯈꯤꯅꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯌꯥꯡꯅ ꯇꯧꯁꯤꯟꯃꯤꯟꯅꯁꯤ ꯁꯤꯁꯦ ꯌꯥꯡꯅ ꯂꯥꯏꯔꯤꯛ ꯌꯥꯡ ꯇꯧꯕ ꯌꯥꯡꯕ ꯇꯥꯟꯅꯁꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯆꯅꯨ ꯈꯪꯕ꯭ꯔꯥ ꯀꯁꯥꯔꯒꯤꯗꯣ ꯃꯌꯥ ꯆꯅꯨ ꯈꯪꯕ꯭ꯔꯥ ꯀꯁꯥꯔꯒꯤꯗꯣ ꯀꯤꯔꯇꯟ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕꯣ ꯃꯌꯥ ꯆꯅꯨ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯁꯨ ꯍꯥꯏ ꯉꯝꯗ꯭ꯔꯤꯕꯣ ꯀꯤꯔꯇꯟ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯎꯕꯨꯗꯤ ꯎꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯈꯣꯏꯗ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯣ ꯃꯥ ꯍꯥꯏꯔꯝꯗꯦꯅꯦ ꯃꯥ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯪꯒꯣꯜꯅꯇ ꯂꯩ ꯍꯥꯏꯕꯁꯦ ꯅꯁꯨ ꯑꯍꯟ ꯂꯩ ꯍꯥꯏꯁꯦ ꯃꯥ ꯍꯥꯏꯔꯝꯗꯦꯕꯀꯣ ꯍꯣꯏꯅꯦ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯋꯥꯔꯛꯅꯕ ꯄꯥꯎꯖꯦꯜ ꯄꯤꯕꯗ ꯀꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯀꯁꯥꯔ ꯂꯥꯏꯐꯇꯣ ꯀꯀꯥ ꯃꯣꯏ ꯈꯨꯟꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯕꯅꯤ ꯌꯥꯝꯅ ꯆꯥꯔꯝꯅꯤ ꯍꯥꯏ ꯌꯨꯇꯨꯕꯇꯣ ꯍꯥꯏ ꯌꯨꯇꯨꯕꯔꯗꯣ ꯍꯣꯏ ꯀꯩꯇꯪ ꯑꯩꯒꯤꯗꯤ ꯐꯪꯅꯗ꯭ꯔꯤꯀꯣ ꯑꯩꯒ ꯀꯅꯦꯛꯁꯨ ꯂꯩꯇ ꯃꯥꯜꯂꯦ ꯁꯂꯥꯏ ꯄ꯭ꯔꯣꯗꯛꯁꯟ ꯖꯤꯔꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯀꯌꯥꯝꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗ꯭ꯔꯕꯣ ꯍꯣꯏ ꯁꯂꯥꯏ ꯄ꯭ꯔꯗꯛꯁꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯦ ꯐꯪꯖꯗ꯭ꯔꯤ ꯖꯤꯔꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯀꯌꯥꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯒꯤꯗꯃꯛꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯄꯨꯗ ꯊꯧꯅꯤꯖꯕ ꯂꯦꯞꯇꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯁꯨ ꯂꯦꯞꯆꯗꯦ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯇꯥꯖꯗ꯭ꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗ ꯃꯩ ꯊꯥꯏꯁꯦ ꯃꯩꯇꯩꯔꯥ ꯃꯩꯇꯩ ꯌꯨꯝꯗ ꯊꯥꯔꯤꯕ꯭ꯔꯥ ꯀꯗꯥꯏꯖꯤꯔꯤ ꯀꯗꯥꯏ ꯃꯐꯝꯗꯅꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨ ꯄ꯭ꯔꯗꯛꯁꯟ ꯂꯩꯕꯅꯤꯅ ꯁꯣꯏꯗꯅꯗꯤ ꯂꯩꯉꯥꯛꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯩ ꯀꯣ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯗꯅꯤ ꯃꯩꯇꯩ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯤ ꯀꯩꯗꯧꯕꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯗꯅꯤ ꯀꯣ ꯂꯩꯕꯗꯤ ꯑꯩꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯈꯔꯝꯈ꯭ꯔꯦ ꯖꯤꯔꯤꯗ ꯌꯨꯝ ꯀꯅꯥꯅ ꯏꯔꯥꯡ ꯍꯧꯔꯤ ꯍꯥꯏꯅ ꯇꯥꯏ ꯑꯩ ꯈꯪꯗꯦ ꯀꯣꯔꯧ ꯍꯩꯖ ꯁꯂꯥꯏ ꯄ꯭ꯔꯗꯛꯁꯟꯅ ꯍꯥꯏꯔꯛꯄꯅꯤ ꯖꯤꯔꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯍꯪꯉꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯖꯤꯔꯤꯒ ꯀꯁꯥꯔꯒꯁꯨ ꯂꯥꯞꯅꯕ ꯀꯧꯕꯅꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯥꯔꯠ ꯄꯥꯏꯊꯨꯒꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯅ꯭ꯌꯨꯁꯇꯤ ꯑꯩꯈꯣꯏ ꯇꯥꯖꯗ꯭ꯔꯤ ꯁꯂꯥꯏ 3 ꯁꯂꯥꯏ ꯄ꯭ꯔꯗꯛꯁꯟ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯇꯥꯔꯒꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯅꯤ ꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅꯁꯨ ꯀꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯉꯥꯛꯅꯕꯒꯤꯗꯤ ꯂꯩꯗꯅꯀꯣ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯤꯌꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯊꯣꯛꯄ ꯏꯔꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯇꯥꯗꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯒꯗꯤ ꯅ꯭ꯌꯨꯁ ꯂꯥꯏꯞꯁꯨ ꯐꯖꯅ ꯐꯥꯎꯅꯗꯕ ꯀꯧꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯁꯨ ꯄꯥꯎ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯖꯤꯔꯤꯗꯁꯨ ꯀꯔꯤ ꯂꯩꯉꯥꯛꯀꯤ ꯁꯤꯐꯥꯏ ꯂꯩꯔꯤ ꯄꯨꯂꯤꯁ ꯂꯩꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤ ꯃꯣꯏꯅ ꯁꯣꯏꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯒꯅꯤ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯁꯂꯥꯏ ꯄ꯭ꯔꯗꯛꯁꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯉꯥꯛ ꯑꯃ ꯄꯥꯜꯂꯤ ꯀꯧꯕꯅ ꯃꯁꯤ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯀꯣ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯗ ꯂꯩꯖꯔꯒꯁꯨ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯏꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯩꯇꯩ ꯏ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯌꯥꯠ ꯆꯤꯛꯆꯔꯦ ꯍꯥꯏꯔꯒ ꯉꯥꯡꯖꯕꯗꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯀꯣ ꯑꯗꯨꯅꯤ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯔꯛꯀꯗꯕꯅꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯦ ꯀꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯨꯔꯤꯕ ꯁꯔꯀꯥꯔꯁꯤꯗꯤ ꯁꯔꯀꯥꯔ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯅ ꯂꯩꯕ ꯁꯔꯀꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ
ꯀꯣꯔꯧ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯍꯪꯉꯨꯅꯤꯀꯣ ꯑꯁꯤꯁꯨ ꯁꯂꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯗꯨꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅ꯭ꯌꯨꯁꯇ ꯁꯨꯝ ꯇꯥꯒꯗꯧꯔꯛꯄꯅꯤ ꯃꯩꯇꯩꯗ ꯊꯥꯔꯛꯄꯅꯤ ꯗꯤꯕꯣꯡ ꯈꯨꯅꯧ ꯗꯤꯕꯣꯡ ꯈꯨꯅꯧ ꯗꯤꯕꯣꯡ ꯈꯨꯅꯧꯗꯨꯗꯤ ꯄꯨꯂꯤꯁ ꯂꯩꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯏꯔꯥꯡ ꯃꯇꯝꯁꯤꯒꯗꯤ ꯌꯨꯝꯃꯩ ꯊꯥꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯌꯨꯝꯃꯩ ꯍꯦꯛꯇ ꯊꯥꯖꯥꯄꯣꯟꯇꯦ ꯃꯣꯏ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯈꯪꯉꯤ ꯖꯤꯔꯤ ꯄꯨꯔꯤꯕ DC ꯈꯪꯉꯤ SP ꯈꯪꯉꯤ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯀꯁꯥꯂꯥꯏ ꯃꯗꯨ ꯃꯪꯒꯣꯜꯅ ꯍꯥꯏꯕ ꯑꯩ ꯎꯅꯕ ꯂꯥꯛꯑꯦ ꯍꯦ ꯀꯔꯤ ꯇꯧꯅꯤ ꯀꯁꯥꯂꯥꯏ ꯃꯗꯨ ꯃꯪꯒꯣꯜꯅ ꯍꯥꯏꯕ ꯑꯩ ꯎꯅꯕ ꯂꯥꯛꯀꯦ ꯀꯁꯥꯂꯥꯏ ꯃꯗꯨ ꯃꯪꯒꯣꯜꯅ ꯍꯥꯏꯕ ꯑꯩ ꯎꯅꯕ ꯂꯥꯛꯀꯦ ꯍꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯔꯣ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯔꯣ ꯃꯐꯝꯗꯤ ꯖꯤꯔꯤ ꯎꯆꯥꯊꯣꯜꯗꯅꯦ ꯍꯥꯏꯕ ꯇꯥꯏ ꯀꯣꯔꯧ ꯇꯥꯔꯝꯃꯤꯅꯀꯣ ꯗꯤꯕꯣꯡ ꯈꯨꯅꯧꯗꯅꯦ ꯗꯤꯕꯣꯡ ꯈꯨꯅꯧꯗꯅꯦ ꯑꯗꯨ ꯗꯤꯕꯣꯡ ꯈꯨꯅꯧ ꯌꯨꯝꯃꯩ ꯆꯥꯛꯄꯁꯤꯕꯨ ꯖꯤꯔꯤꯒꯤ ꯁꯤꯐꯥꯏ ꯀꯩꯗꯧ ꯂꯩꯕꯒꯦ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯁꯦ ꯕ꯭ꯔꯗꯔ ꯈꯣꯏꯒꯨꯝꯕꯇ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯁꯤ ꯕ꯭ꯔꯗꯔ ꯈꯣꯏꯒꯨꯝꯕꯇ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯔꯗ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯅꯠꯇꯦ ꯀꯤꯔꯇꯟ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯏꯁꯥꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯏꯁꯥꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯧ ꯃꯥꯟꯅꯕ ꯍꯥꯏꯅ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯀꯣ ꯀꯤꯔꯇꯟ ꯑꯩꯈꯣꯏꯗꯤ ꯃꯔꯛ ꯃꯌꯥꯏꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯔꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯪꯉꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯤ ꯃꯗꯒꯤꯗꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯏꯔꯥꯡꯒꯤ ꯄꯥꯎ ꯇꯥꯕ ꯐꯪꯉꯤ ꯃꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯥꯟꯅꯅꯕ ꯄꯣꯠ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯋꯥꯍꯩ ꯍꯥꯏꯕ ꯊꯧꯒꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯃꯪꯒꯣꯜ ꯅꯠꯇꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄꯥꯏꯖꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯕꯁꯤ ꯀꯩꯒꯤꯅꯣꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯄꯥꯎꯇꯥꯛꯀꯌꯥ ꯇꯥꯅꯤꯡꯕꯗꯣ ꯃꯗꯨꯅ ꯑꯩꯅ ꯆꯦꯅꯦꯜ ꯄꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯆꯥꯎꯕ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯔꯇꯟꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯦ ꯃꯗꯣ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯅꯦꯜꯗꯤ ꯅꯠꯇꯦ ꯀꯤꯔꯇꯟ ꯀꯔꯤꯒꯤꯗꯒꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯑꯌꯨꯛꯇ ꯀꯨꯀꯤꯅ ꯃꯉꯛ ꯀꯛꯅ ꯍꯥꯠꯂꯝꯕꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯅꯤ ꯃꯥꯏ ꯒꯣꯗ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅ ꯑꯌꯨꯛꯇ ꯃꯁꯤ ꯍꯥꯠꯂꯤꯁꯦ ꯃꯩꯇꯩ ꯅꯨꯄꯥꯅ ꯀꯨꯀꯤ ꯃꯉꯛꯀ ꯍꯥꯠꯄꯁꯦ ꯖꯤꯔꯤꯃꯛꯇꯗ ꯖꯤꯔꯤꯃꯛꯇꯗ ꯇꯧꯔꯤꯕ꯭ꯔꯥ ꯁꯂꯥꯏ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯕꯤꯌꯨ ꯁꯂꯥꯏ ꯅꯪ ꯖꯤꯔꯤꯒꯤꯔꯥ ꯕ꯭ꯔꯗꯔ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯤꯡꯒꯨ ꯄ꯭ꯔꯣꯗꯛꯁꯟ ꯑꯩ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯁꯤ ꯌꯥꯒꯗ꯭ꯔꯣ ꯀꯤꯔꯇꯟ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯆꯥꯃꯤꯟꯅꯕ ꯑꯗꯨꯕꯨ ꯅꯪꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯂꯩꯕꯅꯤ ꯇꯧꯕꯕꯨꯗꯤ ꯉꯁꯤ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯃꯇꯝ ꯆꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯀꯧꯕ ꯂꯥꯏꯔꯦꯝꯕꯤꯅ ꯆꯤꯡꯉꯛꯄꯗ ꯁꯣꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯜꯂꯛꯈꯤꯅꯤ ꯑꯗꯨꯕꯨ ꯐꯥꯔꯁꯇ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯤꯔꯇꯟꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯀꯧꯕꯅꯤꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤꯁꯦ ꯄꯣꯔꯛꯄ ꯑꯣꯏꯈꯤꯁꯅꯨ ꯃꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯃꯤꯟꯅꯁꯤ ꯑꯩꯁꯨ ꯀꯁꯥꯔꯗ
lakani date 20 da. Oh, date 20 da. Unasi. Kasar karam pham lakadobuno. Ringo production brother kari mathena hona birage. Hojik na sibo. Oh, ai se ngasi ngao na chaye. Khoi bendo pathare ko ai bendo isnau mayam kharagi comment sum parenga dai bendo saidi bai tawre bendo ngate mangi lejerami ai bendo nusirabi ai bendo do ai bendo kasala madu mangona haiba ai unaba lake he kari tawni hangame ado mana khangkhre ai di eni matamda ai bendo di ai kongani bendo la pokudi okani ai bendo kongani bendo le minani bendo kau dinga moy irang tap duga kayam lamne ge badar hoga irang tapam duga kayam lamne ge badar hoga asomna ringona hangise egon hangibra dagra ketanda hangibra ketan se imphal gini kasar duga salai sina kai lamgino hai ngamje salai je jigi male salai production jiri gini ko budi haji manipur thoiba irang asidi kogi motadi manipur sana jamna son badagi thopuna hajini first muslim gi nupa madrasa ama leibado aduga lake tongni ketana keba muslim gi nupa madrasa ama leibado aduda lake tongni oh madrasa haise koi kasar bas kanida leibadura ketan barada hangje bani mango okay mane oh jaye maduga khangnaba leibra haise oja network nungaitarabrane ne si nungaiti ne se ye hek sai tawre khangaba oja network nungaitarabane hoi akhoi sigagi mangleme kaka kasa irang tawbro manglem kasadadi thoidokpa irang leite hojiki pau tabadi kainona kere salai production na haji pau ma haibire jiri dibongda kuki ama maitena mangakang hale haitai akhodi tadri haji baki wonadi ko man hai tare kasadadi irang leite manglem ha ina ngo nungsiba nana bendhodi chaning lesu chajaba phangjedre bendhodi haina isai oina chalo o bendho laye aikhoi iche okay didi madrasa makta meitai leina ko meitai jum khali bani baskani meitai le bani laye akhoi iche oh jai sum pau tajabasida hangjarakpani kaka manglem hariba hojiki irang ase kasadan te ko jirida
ꯖꯤꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯖꯤꯔꯤ ꯍꯥꯏꯅ ꯂꯩꯅꯤꯀꯣ ꯁꯤꯒ ꯇꯣꯉꯥꯟꯅ ꯃꯤꯡ ꯑꯃ ꯊꯣꯟꯅꯤ ꯖꯤꯔꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯕꯣꯔꯗꯔꯅꯦꯕꯀꯣ ꯀꯁꯥꯔꯒ ꯖꯤꯔꯤ ꯒꯥꯔꯗ ꯍꯥꯏꯗꯅ ꯂꯩꯅꯤꯀꯣ ꯑꯗꯨꯒ ꯊꯣꯛꯄꯅꯦ ꯍꯥꯏꯌꯦ ꯉꯁꯤ ꯀꯁꯥꯔ ꯁꯣꯔꯤ ꯖꯤꯔꯤ ꯗꯤꯒꯣꯡꯗ ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯇꯥꯗꯦ ꯍꯧꯖꯤꯛꯇ ꯃꯥꯅ ꯍꯥꯏꯔꯒ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯁꯣꯏꯗꯅ ꯅ꯭ꯌꯨꯁꯇ ꯐꯪꯒꯅꯤ ꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯍꯥꯏꯗꯤ ꯊꯣꯏꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯦꯛꯁꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯔꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯨ ꯂꯩꯔꯤ ꯃꯩꯇꯩ ꯂꯤꯄꯨꯟꯁꯨ ꯅꯍꯥꯔꯣꯜ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯥꯛ ꯁꯦꯜꯂꯤ ꯑꯣꯍꯣ ꯖꯤꯔꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯑꯧ ꯃꯪꯂꯦꯝ ꯃꯅꯦ ꯖꯤꯔꯤꯗꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁ ꯍꯥꯏꯔꯦ ꯃꯣꯏ ꯖꯤꯔꯤ ꯁꯣꯝꯗ ꯀꯁꯥꯔꯗꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤꯅ ꯍꯞꯇꯥꯒꯤ ꯅ꯭ꯌꯨꯁꯁꯦ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯃꯪꯂꯦꯝ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯪꯂꯦꯝ ꯂꯩꯀꯣ ꯃꯪꯂꯦꯝ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯅꯤꯄꯨꯔ ꯚꯥꯔꯠꯁꯤ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯀꯦꯇꯟ ꯁꯨꯝ ꯍꯣꯏ ꯃꯤꯁꯦꯡ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠꯄꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯔꯥꯡ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯪꯂꯦꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕꯁꯤ ꯀꯣ ꯕꯤ ꯖꯦ ꯄꯤ ꯁꯔꯀꯥꯔ ꯑꯣꯏꯒꯦꯔꯥ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯄꯩꯁꯥꯁꯨ ꯑꯣꯏꯔꯁꯨꯅꯨꯀꯣ ꯑꯩꯈꯣꯏꯅ ꯃꯗꯨꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯈꯟꯅꯔꯤꯕꯁꯤ ꯀꯅꯥꯅ ꯆꯨꯝꯃꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯑꯂꯥꯟꯕꯗꯨꯕꯨ ꯑꯥꯎꯠ ꯇꯧꯕ ꯑꯆꯨꯝꯕꯗꯨꯕꯨ ꯊꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤꯗ ꯂꯩꯕ ꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤ ꯃꯥꯒꯤ ꯃꯐꯝ ꯆꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛꯐꯥꯎ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯇꯥꯟꯊꯣꯔꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ ꯃꯐꯝ ꯍꯟꯖꯕ ꯉꯝꯗꯦ ꯑꯁꯤꯕꯨ ꯁꯔꯀꯥꯔ ꯂꯩꯔꯨꯕꯩ ꯀꯩ ꯀꯥꯟꯅꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯉꯥꯡꯖꯔꯤꯁꯤꯒ ꯑꯍꯦꯟꯕ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯃꯅ ꯍꯥꯏꯔꯒꯅ ꯈꯗꯥꯡ ꯅꯥꯔ ꯇꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯤꯅꯣ ꯕꯠ ꯍꯥꯏꯗꯤ ꯐꯕꯇꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠꯁꯤ ꯁꯔꯀꯥꯔ ꯑꯃ ꯄꯥꯜꯂꯤꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯑꯅꯤꯁꯤ ꯂꯩꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯡꯖꯔꯤꯕ ꯑꯁꯤꯇꯅ ꯄꯥꯡꯒꯟ ꯑꯣꯏꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯡꯉꯤꯕꯁꯤꯗꯤ ꯈꯗꯥꯡ ꯅꯥꯅꯕ ꯁꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯃꯦꯟꯂꯤ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯃꯄꯤ ꯃꯄꯥꯁꯦ ꯃꯈꯣꯏꯅꯅꯦꯕ ꯉꯁꯥꯏ ꯃꯆꯥ ꯃꯁꯨ ꯃꯣꯏꯅ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯗꯣꯏꯁꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯏꯁꯇꯦꯠ ꯑꯝꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤ ꯀꯣ ꯏꯃꯥ ꯃꯅꯤꯄꯨꯔ ꯃꯤꯡꯊꯣꯜ ꯐꯪꯖꯔꯨꯕ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯒꯤ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯞꯆꯕ ꯋꯥꯔꯤꯇꯅꯤ ꯀꯀꯥ ꯏꯅꯥꯎ ꯏꯕꯨꯡꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣ ꯀꯀꯥ ꯅꯆꯟ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯑꯃꯔꯝꯗꯨ ꯆꯪꯂꯒꯦ ꯑꯩ ꯀꯀꯥ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯪꯉꯒꯦ ꯍꯣꯏ 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 ꯔꯦꯕꯤꯇꯥ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯩꯗꯃꯛꯇ ꯀꯀꯥꯅ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦꯀꯣ ꯏꯆꯟꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯕꯨꯡꯅ ꯁꯨꯝ ꯏꯆꯟꯕꯨꯗꯤ ꯈꯟꯅ ꯂꯩꯔꯝꯃꯤꯕ ꯊꯃꯣꯏꯗ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯒꯦ ꯑꯩ ꯀꯀꯥ ꯑꯣꯀꯦ ꯑꯗꯨ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯔꯦꯕꯤꯇꯥ ꯀꯀꯥꯏꯗ ꯆꯦꯟꯅꯤ ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ ꯑꯗꯨꯅꯤ ꯀꯦꯇꯟ ꯃꯪꯂꯦꯝꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯔꯥꯡ ꯊꯣꯛꯔꯤꯉꯩ ꯃꯇꯝ ꯋꯥꯔꯤꯉꯩ ꯃꯇꯝ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯇꯨꯅ ꯀꯁꯥꯔ ꯁꯣꯠꯕ꯭ꯔꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯑꯉꯝꯕ ꯈꯔ ꯇꯧꯖꯔꯝꯃꯤꯀꯣ ꯆꯨꯝꯃꯤ ꯏꯆꯥꯊꯣꯟꯗ ꯀꯨꯀꯤꯅ ꯃꯩꯇꯩ ꯅꯨꯄꯥ ꯆꯍꯤ 50ꯃꯨꯛ ꯁꯨꯕ ꯑꯃ ꯐꯥꯔꯝꯗ ꯆꯠꯄꯗ ꯍꯥꯠꯄꯅꯤ ꯎꯆꯥꯊꯣꯟꯗ ꯀꯨꯀꯤꯅ ꯃꯩꯇꯩ ꯅꯨꯄꯥ ꯆꯍꯤ 50ꯃꯨꯛ ꯁꯨꯕ ꯑꯃ ꯐꯥꯔꯝꯗ ꯆꯠꯄꯗ ꯍꯥꯠꯄꯅꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯂꯤꯄꯨꯅ ꯍꯥꯏꯕꯁꯤꯅ ꯀꯨꯀꯤꯅ ꯃꯩꯇꯩ ꯑꯃ ꯍꯥꯠꯂꯦ ꯃꯩꯇꯩꯅ ꯀꯨꯀꯤ ꯍꯥꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯁꯥꯔꯅ ꯍꯥꯏꯁꯤꯅ ꯆꯨꯝꯃꯤ ꯎꯆꯥꯊꯣꯟꯗ ꯀꯨꯀꯤꯅ ꯃꯩꯇꯩ
nupa chahi yangkai muk suba ama farmda chatpada hatpani ketina brother ai tummage hayeng amuk thengnarage ko si live thiyo ko okay ketan thank you very much ketan bu hainga da thagachari thengaba ahingi matam masida aigi lb de laktana isinau hatang wari tathok tachin tominaramba ko khangda udaba hangdong tominaramba damakta aina ketin bu thagataba ngamde hainga da thagachari ketin thank you good night like share subscribe taukrami thank you ai ketin bu hainga tana thagachari aduni kasar ngasai nangadi ucha thonda kukina maitei nupa chahi yangkai muk suba ama farmda chappada hatpani hai do ngasai gi maitei production na harakpaduna kaino na hale haibane maitei na kuki ma hale haibane maitei nupa ama ayukta kukina manga kakna halambadai irang hokpane okay maitei nupa ama ayukta kukina manga kakna alama chume kaino khangde manipur jiri sisu si tokole adu jiri sibu mayam su brother gi damak like tobiramo mayam thank you ai kesin bu haning ketan bu hangan thagachari ai gi damakta ko support taubiba mayang famda chobi damakta haninga den thagachari ketan bu matam leba khibita mapuna thoyam bu oisanu hayo famde thamjage ketan tumninga banina potharo good night ai su matam yamaktre potharani na etraga ayemu unasi Ludi jiri se ludori kasar ai date 9 da kas jiri dai sai chakadau si tom tani dudi haidogam phagadra khangde good night ketan good night sweet dream good night kasar ai su date 9 da jiri dibong kano pachau chapon dibong phunung do dibong da ai su sei chakadaba lai adu haiba mogi crime sinadi ai chatpa che khudong chado mante kire adu hayeng se phone toraga haidokuna farani jamna dibong kumbamni jamna dispubuni jiri kasar su ko state mom ona banina akoi chapa budi kaimde problem leite tanon to athina ise no mai sak chapani na dubu hariba irang sin yang kalle Mobi Mobi baca Mobi Mobi
Kukina hatpani oja Paulo re hauji paumi sing police station da leire as kasar jamlu ro kadore ko jiri si cho adu moi nangai di moi jiri se CRP Assam Rifle moi Manipur police ka to na moi numi ki moi patrolling chali kai mo ngasi chatab jalo kamai to ni to bo kuki na hat pane oja Paulo re hoji paumi sing police station da leire as yam khongam nu re bo to ri bo to se yang kinai masong ni ko ojaga lonana aisu son puraga chache jaga dro jaye tumba yadre badar tumbira khusu pawge tajam nungai tre oiba badana life tharaga layamina tumba jadre oh my god keten pothabi kaim khaluna aisu losalani matam oli mini kudangai khre ji akoi gi kasar life hariba channel sina pau pirei achumba nena haji kuki na hatpani hari ado police sanda leiri hari ngose okay ucha tholda ucha tholda Mosi am toro kadori na dudia mosi hallo dori saida tene pama ayukta kukina mga kakna rame live ngai de ne oinam na thank you thagachari oinam bo loigeno oinam loigo kasalai na oja good night kasalai good night aisu minute ta ngai loi salani chino ma'am aisu heng program leiko nung sirabe chino ma'am ngasi sibiduna aigi channel lakpirbe chino ma'am propo bangkuna tana haningai den thagachari chino ma'am ngasi gesu chino lakpirbe chino ma'am awa nungai tatu tasin tominaba awa crime kaya Manipur thobi irangi matang su tatu tasin tominaba si Paulo tho sing tobo jam nungai jai ngasi motesu aigi live thajaru budagi pau si phangjare jirida
ꯀꯨꯀꯤꯅ ꯃꯩꯇꯩ ꯑꯃ ꯃꯉꯛꯀꯛꯅ ꯍꯥꯜꯂꯝꯃꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯇꯥꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯣ ꯆꯠꯄ ꯈꯣꯠꯄ ꯌꯥꯝꯅ ꯍꯩꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯆꯠꯅ ꯍꯩꯅ ꯆꯠꯄꯤꯌꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯎꯖꯦꯜ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯝ ꯃꯤꯅꯤꯠ 12 ꯉꯥꯏꯈꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯖꯨꯟꯒꯤ ꯇꯥꯡ 7 ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯑꯁꯤꯃꯛꯇꯗ ꯑꯃꯨꯛꯀ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛꯀ ꯎꯅꯁꯤ ꯎꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯁꯨ ꯇꯥꯃꯤꯟꯅꯁꯤ ꯀꯁꯥꯔꯒꯤꯗ ꯀꯔꯝꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯏ ꯀꯔꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯑꯃꯁꯨ ꯀꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯌꯥꯕ ꯀꯔꯤ ꯐꯕ ꯍꯥꯏꯕ ꯑꯃ ꯑꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯡ 11:30 12 ꯇꯥꯔꯛꯀꯗꯧꯕ ꯑꯩꯒꯤ LPꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯏꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯩꯅꯕ ꯀꯧꯕꯅꯤꯅ ꯋꯥꯅꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯤ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯚꯇ ꯂꯥꯛꯑꯕꯁꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯈꯪꯗꯕꯗꯣ ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ ꯑꯈꯪꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯧ ꯑꯩꯁꯨ ꯂꯧꯖꯍꯧꯒꯦ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯣ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯁꯤꯝꯄꯜ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯥꯏꯅꯩ ꯌꯨꯁ ꯇꯧꯅꯩ ꯍꯥꯏꯗꯅ ꯁꯨꯝ ꯑꯩ ꯆꯦꯅꯦꯜ ꯑꯁꯤ ꯁꯨꯝ ꯄꯥꯏꯖꯕꯅꯤ ꯑꯩꯅ ꯄꯥꯏꯖꯕ ꯆꯦꯅꯦꯜꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯑꯩꯒꯤ ꯍꯌꯦꯡ ꯇꯨꯡꯆꯠꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯂꯩꯍꯧꯅꯕ ꯀꯣ ꯃꯇꯝ ꯑꯃꯗ ꯈꯥꯛ ꯃꯔꯥꯒꯤ ꯀꯁꯥꯔ ꯈꯥꯛ ꯃꯔꯥꯒꯤ ꯏꯁꯩ ꯁꯛꯄ ꯆꯟꯗꯝ ꯃꯪꯒꯣꯜꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯃꯪꯒꯣꯜ ꯅꯠꯇ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯔꯗ ꯃꯥꯀꯤꯅꯤ ꯍꯥꯏꯕ ꯀꯩꯅꯣꯁꯤꯃ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯈꯪꯖ ꯍꯩꯖꯗ꯭ꯔꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒꯤ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯖꯕꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯃꯥꯟꯅꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯤꯇꯪ ꯈꯪꯖ ꯍꯩꯖꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯣꯜꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯀꯩꯅꯣꯒꯤ ꯖꯨꯟꯒꯤ ꯇꯥꯡ 7 ꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯑꯃꯨꯛꯀ ꯑꯩꯒꯤ ꯂꯥꯏꯚ ꯄꯨꯗꯨꯅ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯂꯥꯏꯚ ꯆꯦꯅꯦꯜ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ ꯃꯥꯌꯣꯛ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯥꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯁꯤꯔꯤ ꯁꯤꯔꯥꯙꯥ ꯒꯣꯕꯤꯟꯗꯅ ꯖꯣꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯔꯤ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝ ꯂꯣꯏꯈꯤꯅꯨ ꯍꯥꯏꯔꯝꯃꯤ ꯂꯥꯏꯚ ꯉꯥꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯕꯨꯡꯉꯣꯝꯆꯥ ꯑꯣꯏꯅꯥꯝ ꯂꯥꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯚꯁꯤꯗꯤ ꯄꯨꯡ 8:30 ꯍꯧꯖꯕꯅꯤ ꯀꯣ ꯑꯗꯨꯕꯨ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯏꯅꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯏꯅꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯀꯗꯧꯕ ꯃꯦꯒꯤ ꯇꯥꯡ 7 ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯅꯣꯡꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯜ ꯄꯨꯃꯤꯟꯅꯔꯛꯁꯤ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅꯥꯝ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯇꯩꯃ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ
snow mayam good night